Hello everyone. Ngasisu live tam mayam lakjare mayam ge pambagi matung inna. So welcome back to my channel everyone. PK pothamine sikhamine sina dombo puno mo putaram noksege jing ai mayam pu khorang ngai jari. Lamak mayam gi pamba phongdok minasi mapung oina yek salai gi matangda kari kari khanasige habigi matang si khara thamse topic siko. Yek salai se kona sai yek salai se khangbi bi am tangai pha de tare dun maram orkan aina so do oina hanak paring naina nangi yek kari no aina episode 1 2 3 4 fawda thamjaki bene si thamisi gi maram si kari gino hargadi thoi lo tongmam da chaksar bo sare thoi. Welcome back to my channel. Saka topo gani koige singkata ke okay saksa jare duna koi taseng na hargadi aina semjari blog sing du da yek taret leribasida kari kari yumdak sing san mage haibagi matang sing ai thamkhrabani ko ai mathil sar ge tamo ai kangsoi jare Sophia hidam. Welcome back to my channel. Aduna Elangbam Sadananda Singh Elangbam kai mathil sar ge ai kangsoi jare kangsoi mayam di kari kari mathil sabirage message to khumbirak tu ne mayam ge namo ina ngai jaba tare. Okay duna MB Murangsa kay lamdino yamba ay herok to gine MB Murangsa herok to gine Naurem Suras Jen. Okay Suras how yam sai atay di kari mathen sabi ge habiro ay gi bidi kangsoi sajai hajare kangsoi maga ngana mamaga sajare gode. Okay Vidya Kumar Morangthem kari mathil sar ke friend ai kangsoi jajare kangsoi hayengti ai bazar thokon mene yam kuire bazar thokta ba hayengni bazar koi thorokke MB Morangsa iromba. Okay iromba sengum sa sem hobo aina pamjaba insa ma salana jare salam nambi kangsoi bro. Okay kangsoi ai manare salam nambi ga isan nambi ga ai ju kangsoi sai Sachin Kangujam nga sare yamba Raskumar gi. Okay nga siyam hobo mathel ne timing sigidi yam hon sa dai thokadom ne je ke dorone covid na acting am ya bana te ke no sa apam chinjak jar dai kadom ne apam chinjak means phatab chinjak ya di ko phatab chinjak di cham ya de koi mioi bi punsi sam tang yeng biyo pokom dana pokom mapok ni mioi bi mapok si masida bu koina nekhayraga thabase afaba lambire nekhayraga thamina se waklon si thambiyo sinena thamjeningi di afaba chaning macha gadamne si aho ba afaba sinjak singji sabi gadamne habine chaning makai ko phatab sinjak ti chaning ene ta sabi gadamne te sinena ta ai waklon ne ko ke mayam sai habi wana te ne haje si. Okay aduna topic de sum laksa de ni ko ise adu mayam gi wari utai ngak sana se mayam gi mayam do birabra kana se kumbirak tab su khara yaure tare kumbirak tab khara yaure bro sahi kya surge MB Morang se ai sahi se round 37 38 adam dera madu male tamo nungai bo ke nungai jari Suras Naurem salam nambi devi bro angang tumkhre angang si tumkhre wari devi o haram mane do ai na ngak ta ngai khoina leri kan tum gimna hani re Zakai Mathil Sabiragi Kanglai Mapari Kumaza. Welcome back to my channel Kanglai Mapari. Ai kangsoi sajare Hemra Sendrembam Hemra Sulae. Hai kaka kari warino ai mayam gin sang hang maning asi di kari Mathil Sabiragi na kumbiro Hemra khoso Kanglai khoso kumbiro mayam na jaba insang si kari ai so lockdown manung si khuisi dadi containment zone su lau thopani na hai tare aduna thok phobi adramina lei are khar sum chare laisi loba ado ama bore ai budi test torobani na hayeng si bazar khar thokjarakani bazar da khar koijarakani ke puchi khar yengba den ri hidak na da kha piu lakani
ꯇꯝꯐꯥꯁꯅ ꯑꯥꯔ ꯀꯦꯒꯤ ꯌꯦꯛ ꯑꯃꯇ ꯍꯥꯏꯕꯤꯕ ꯌꯥꯒꯗ꯭ꯔꯥ? ꯇꯝꯐꯥꯁꯅ ꯑꯥꯔ ꯀꯦꯒꯤ ꯌꯦꯛ ꯑꯗꯒꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝꯒꯤ ꯌꯦꯛꯁꯤ ꯌꯦꯛ ꯑꯣꯏꯅ ꯂꯩꯇꯦꯀꯣ, ꯃꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯆꯞ ꯆꯥꯕ ꯌꯦꯛ ꯌꯨꯝꯅꯥꯛꯁꯨ ꯅꯠꯇꯕꯅꯦ, ꯑꯗꯨꯅ ꯅꯤꯡꯊꯧꯁꯤꯡꯒꯤ ꯁꯥꯒꯩ ꯀꯩꯅꯣꯗꯒꯤ ꯆꯟꯕꯅꯦ, ꯑꯗꯨꯅ ꯃꯣꯏꯁꯤ ꯌꯦꯛ ꯑꯣꯏꯅ ꯊꯝꯗꯦ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨ ꯃꯣꯏꯁꯤ ꯑꯦꯅꯤ ꯑꯄꯥꯝꯕ ꯀꯩꯅꯣ ꯌꯦꯛ ꯑꯃꯗꯒꯤ ꯂꯩꯕ ꯂꯧꯅ ꯂꯩꯅꯕ ꯑꯗꯨꯝ ꯌꯥꯒꯅꯤ ꯍꯥꯏꯅ ꯁꯨꯝ ꯊꯝꯕꯤꯔꯝꯃꯤ. ꯑꯗꯨ ꯃꯁꯤ ꯑꯥꯔ ꯀꯦꯒꯤ ꯃꯇꯥꯡꯁꯨ ꯑꯩ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯁꯦꯝꯖꯔꯛꯈꯤꯒꯅꯤꯀꯣ. ꯑꯩꯁꯤ ꯇꯁꯦꯡꯅ ꯌꯦꯛꯀꯤ ꯃꯇꯥꯡꯁꯤ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯅ ꯑꯝꯇꯪ ꯂꯣꯏꯁꯤꯜꯂꯝꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯅꯦ ꯑꯩꯅ ꯊꯝꯖꯔꯤꯁꯦ. ꯃꯌꯥꯝꯁꯦ ꯌꯥꯝ ꯆꯃꯝꯅꯕ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯌꯦꯛꯀꯤ ꯊꯝꯃꯀꯥꯟꯗꯗꯤ ꯃꯌꯥꯝꯁꯤ ꯑꯩꯅ ꯁꯦꯝꯖꯔꯤꯕ ꯕ꯭ꯂꯣꯛꯁꯤꯡꯁꯤ ꯌꯦꯡꯕꯒꯤ ꯆꯥꯡꯗ ꯈꯤꯇꯪ ꯍꯟꯊꯩꯀꯣ. ꯑꯦꯅꯤꯋꯦ, ꯑꯗꯨ ꯃꯥꯒꯤ ꯃꯇꯥꯡ ꯃꯇꯝ ꯂꯥꯛꯑꯀꯥꯟꯗ ꯁꯨꯝ ꯌꯦꯡꯖꯒꯅꯦꯅ ꯈꯟꯖꯔꯒ ꯊꯝꯖꯔꯕꯅꯤ. ꯁꯨꯝ ꯊꯥꯒꯠꯄ ꯕ꯭ꯂꯣꯛ ꯑꯃꯇꯪ, ꯑꯗ ꯁꯤꯒꯤ ꯌꯦꯛꯀꯤ ꯑꯩ ꯑꯦꯄꯤꯁꯣꯠ ꯅꯪꯒꯤ ꯌꯦꯛ ꯀꯔꯤꯅꯣꯅ ꯑꯦꯄꯤꯁꯣꯠ 1, 2, 3, 4 ꯉꯁꯤꯕꯨꯗ 4 ꯐꯥꯎ ꯊꯝꯖꯈ꯭ꯔꯕꯅꯦ. ꯌꯦꯛꯀꯤ ꯃꯇꯥꯡꯗ ꯑꯌꯥꯝꯕꯗꯤ ꯂꯣꯏꯔꯕꯅꯤ. ꯑꯗꯨꯒ ꯁꯤꯅ ꯊꯝꯃꯛꯄꯒꯤ ꯀꯥꯟꯅꯕꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯍꯌꯦꯡ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇꯒ ꯂꯥꯛꯈꯤꯅꯤ. ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩꯁꯤꯒꯤ ꯆꯥꯕ ꯌꯥꯗꯕ ꯆꯤꯟꯖꯥꯛ ꯂꯩ, ꯁꯤꯁꯤꯡꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯁꯨꯝ ꯑꯩ ꯊꯝꯖꯔꯛꯈꯤꯅꯤ ꯍꯥꯏꯇꯥꯔꯦ. ꯃꯁꯤꯗꯤ ꯍꯧꯖꯤꯛ ꯍꯪꯉꯛꯑꯁꯨ ꯑꯁꯤꯃꯗꯤ ꯈꯨꯝꯖꯔꯣꯏ, ꯃꯔꯝꯗꯤ ꯑꯩ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯁꯦꯝꯖꯔꯛꯑꯅꯤ ꯑꯊꯨꯕ ꯃꯇꯝꯗ. ꯏꯁꯥꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯕ ꯌꯥꯗꯕ ꯆꯤꯟꯖꯥꯛ ꯑꯃꯃꯝ ꯂꯣꯏꯅ ꯂꯩ ꯍꯥꯏꯇꯥꯔꯦ. ꯃꯗꯨꯁꯤꯡꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯁꯣꯏꯅ ꯊꯝꯖꯔꯛꯈꯤꯗꯣꯏꯅꯦ. ꯁꯨꯝ ꯑꯩ ꯍꯥꯟꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯁꯤꯅꯦ. ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯏꯁꯥꯒꯤ ꯌꯨꯝꯅꯥꯛꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯛꯇ ꯕꯦꯁ ꯇꯧꯔꯛꯇꯣꯏꯅꯦ ꯍꯥꯏꯇꯥꯔꯦ. ꯑꯗꯨ ꯌꯦꯛꯁꯤ ꯀꯔꯤꯅꯣ ꯍꯥꯏꯁꯤ ꯍꯥꯟꯅ ꯈꯪꯕꯤꯍꯧꯕ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯁꯤ ꯈꯛꯀꯤ ꯅꯠꯇꯅ ꯑꯩꯈꯣই ꯂꯧꯅ ꯂꯩꯅꯕꯒꯤ ꯃꯇꯥꯡ ꯑꯣꯏꯔꯣ, ꯌꯨꯝꯕꯥꯟ ꯀꯩꯕꯥꯟꯒꯤ ꯃꯇꯥꯡ ꯑꯣꯏꯔꯣ, ꯃꯁꯤꯗ ꯑꯩꯈꯣꯏ ꯌꯦꯛ ꯑꯩꯁꯤ ꯀꯔꯤ ꯌꯦꯛꯅꯣ ꯍꯥꯏꯕꯁꯤꯗꯤ ꯑꯦꯠꯂꯤꯁ ꯃꯁꯤ ꯈꯪꯗꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯅ ꯌꯦꯛꯀꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯃꯌꯥꯝꯒ ꯁꯥꯟꯅꯒꯗꯕꯁꯨ ꯌꯥꯝ ꯂꯩꯔꯤ. ꯑꯗꯨꯅ ꯈꯤꯇꯪ ꯁꯤꯗ ꯍꯦꯟꯅ ꯑꯩꯅ ꯊꯥꯒꯠꯆꯔꯤꯕ ꯕ꯭ꯂꯣꯛꯁꯤꯡꯗꯨꯗ ꯄ꯭ꯂꯦꯂꯤꯁꯇ ꯁꯨꯝ ꯆꯪꯕꯤꯌꯨ ꯍꯥꯏꯇꯥꯔꯦꯀꯣ. ꯄ꯭ꯂꯦꯂꯤꯁꯇ ꯅꯪꯒꯤ ꯌꯦꯛ ꯀꯔꯤꯅꯣ ꯍꯥꯏꯕ ꯁꯦꯔꯤꯁ ꯍꯥꯏꯅ ꯑꯃ ꯂꯩꯕꯅꯦ, ꯑꯗꯨ ꯑꯗꯨꯝ ꯆꯪꯕꯤꯔꯀꯥꯟꯗ ꯂꯣꯏ ꯐꯪꯒꯅꯤ. ꯑꯗꯨꯒ ꯁꯤꯕ꯭ꯔꯥꯖ ꯁꯔꯃ, ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ. ꯁꯤꯕ꯭ꯔꯥꯖ ꯕ꯭ꯔꯣ, ꯅꯨꯡꯉꯥꯏꯔꯤꯕꯣ? ꯆꯦꯡꯒꯨꯝ ꯆꯥꯔꯦ, ꯕ꯭ꯔꯣꯗꯤ ꯀꯩ ꯆꯥꯔꯒꯦ? ꯑꯩ ꯀꯥꯡꯁꯣꯏ ꯆꯥꯔꯦ, ꯆꯦꯡꯒꯨꯝ ꯌꯥꯝ ꯍꯥꯎꯕꯅꯦ. ꯑꯦꯝꯕꯤ ꯃꯣꯏꯔꯥꯡꯆꯥ ꯏꯌꯥꯝꯕ, ꯋꯥꯔꯤ ꯃꯆꯥ ꯑꯃ ꯂꯤꯕꯤꯔꯛꯑꯣꯗꯅ. ꯑꯣꯀꯦ, ꯑꯩ ꯂꯤꯖꯔꯛꯀꯦ. ꯋꯥꯔꯤ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯋꯥꯔꯤꯁꯨ ꯂꯤꯖꯔꯛꯀꯦ. ꯀꯃꯦꯟ ꯈꯤꯇꯪ ꯄꯥꯖꯈꯤꯒꯦꯀꯣ. ꯑꯦꯝꯕꯤ ꯃꯣꯏꯔꯥꯡꯆꯥ, ꯁꯟꯖꯤꯠ ꯆꯣꯡꯊꯥꯝ, ꯑꯣꯖꯥ ꯀꯣꯏ ꯆꯣꯡꯕ ꯌꯥꯝ ꯄꯛꯑꯦ, ꯄꯣꯁ ꯌꯥꯝ ꯇꯥꯔꯝꯃꯦ. ꯁꯟꯖꯤꯠ ꯃꯨꯛ ꯉꯥꯏꯔꯦ ꯑꯩꯉꯣꯟꯗ ꯊꯥꯒꯠꯄꯤꯔꯤꯁꯦ. ꯑꯩ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯅꯦꯅ ꯁꯨꯝ ꯀꯛꯇ꯭ꯔꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯀꯩꯗꯧꯔꯅꯤ ꯍꯧꯖꯤꯛ ꯁꯝ ꯀꯣꯏ ꯀꯛꯇꯅ, ꯁꯝ ꯀꯛꯐꯝ ꯂꯩꯇꯕꯗꯒꯤ ꯂꯨ ꯀꯣꯛꯊꯣꯛꯏꯅꯦ. ꯑꯗꯨꯒ ꯁꯨꯝ ꯀꯣꯏ ꯑꯃꯨꯛ ꯍꯧꯒꯠꯂꯛꯄꯁꯤꯗ ꯌꯦꯡꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯒꯤ ꯁꯨꯝ ꯊꯝꯃꯤꯅꯦ. ꯃꯇꯝ ꯑꯃ ꯂꯥꯛꯆꯅꯤ ꯃꯥꯒꯤ ꯀꯣꯛꯄꯒꯤ. ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯃꯇꯝ ꯈꯔ ꯊꯝꯈꯤꯒꯦ ꯍꯥꯏꯇꯥꯔꯦꯀꯣ. ꯏꯂꯥꯡꯒꯨꯝ ꯁꯗꯥꯅꯟꯗ, ꯏꯌꯥꯝꯕ ꯈꯥ ꯉꯥꯟꯕꯒꯤ ꯌꯦꯛ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ. ꯈꯥ ꯉꯥꯟꯕꯁꯤ ꯌꯦꯛꯅꯦ. ꯌꯦꯛ ꯍꯥꯏꯁꯦ ꯌꯦꯛꯇꯨꯕꯨꯅꯤ ꯈꯥ ꯉꯥꯟꯕꯁꯦ. ꯑꯣꯀꯦ, ꯑꯁꯥꯖꯤꯠ ꯐꯤꯂꯦꯝ, ꯇꯥꯃꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ? ꯑꯩ ꯀꯥꯡꯁꯣꯏ ꯆꯥꯖꯔꯦ. ꯑꯁꯥꯖꯤꯠ ꯐꯤꯂꯦꯝ, ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯌꯣꯜ. ꯑꯣꯀꯦ, ꯑꯗꯨꯅ ꯑꯣꯀꯦ, ꯉꯁꯥꯏꯒꯤ ꯑꯦꯝꯕꯤ ꯃꯣꯏꯔꯥꯡꯆꯥꯅ ꯋꯥꯔꯤ ꯃꯆꯥ ꯑꯃꯇ ꯂꯤꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯗꯣ, ꯃꯌꯥꯝꯁꯨ ꯇꯥꯕꯤꯔꯝꯃꯅꯤ. ꯋꯥꯔꯤ ꯌꯥꯝ ꯇꯦꯟꯇꯛꯄ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ, ꯌꯥꯝ ꯁꯥꯡꯅ ꯂꯤꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯇꯧꯕ, ꯉꯁꯤ ꯇꯤꯆꯔ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯀꯣ, ꯇꯤꯆꯔ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯏꯅ ꯊꯝꯃꯒꯦ. ꯑꯩ ꯇꯥꯏꯇꯜꯁꯨ ꯑꯗꯨꯃꯥꯏꯅ ꯊꯝꯃꯝꯗꯧ ꯄꯣꯠꯅꯦ, ꯍꯦꯄꯤ ꯇꯤꯆꯔ ꯗꯦꯅ. ꯑꯦꯅꯤꯋꯦ, ꯑꯗꯨꯕꯨ ꯑꯣꯏꯖꯔꯁꯅꯨ. ꯃꯦꯁꯦꯖ ꯈꯔ ꯂꯥꯛꯑꯦ ꯑꯩ ꯂꯤꯔꯤꯉꯩꯗ. ꯁꯨꯃꯔꯖꯤꯠ ꯂꯩꯇꯥꯟꯊꯦꯝ, ꯑꯉꯣꯝꯒ ꯂꯧꯕ ꯌꯥꯗꯕ ꯌꯦꯛ ꯑꯝꯇ ꯍꯥꯏꯕꯤꯌꯨ. ꯌꯦꯛꯁꯤ ꯑꯉꯣꯝꯕꯨ ꯑꯣꯏꯗ꯭ꯔꯒꯗꯤ ꯌꯥꯏ. ꯑꯉꯣꯝꯗ ꯂꯩꯕ ꯌꯨꯝꯅꯥꯛ ꯃꯈꯩꯗꯣ ꯑꯗꯨꯕꯨ ꯑꯣꯏꯗ꯭ꯔꯒꯗꯤ ꯌꯥꯏꯀꯣ. ꯌꯦꯛ ꯃꯥꯟꯅꯕ ꯂꯧꯕ ꯍꯥꯏꯁꯤ ꯑꯉꯣꯝꯗ ꯌꯥꯎꯕ, ꯑꯉꯣꯝ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯌꯨꯝꯅꯥꯛ ꯃꯈꯩꯗꯣ ꯑꯗꯨꯒ ꯂꯧꯅꯕꯗꯨꯒꯤ ꯋꯥꯅꯦꯕ. ꯍꯦꯝꯔꯥꯖꯦꯟꯗ꯭ꯔꯦꯟꯕ, ꯍꯣꯏ, ꯁꯣꯔꯤ. ꯀꯀꯥ ꯏꯗꯣꯝꯆꯥ ꯃꯁꯛ ꯌꯦꯡꯒꯦ. ꯃꯥ ꯊꯕꯛ ꯇꯧꯔꯤꯌꯦ. ꯍꯣꯏ, ꯆꯪꯉꯛꯑꯒ ꯁꯨꯝ ꯌꯦꯡꯍꯟꯒꯦꯀꯣ. ꯍꯦꯝꯔꯥꯖ, ꯅꯥꯎꯔꯦꯝ ꯁꯨꯔꯖ, ꯅꯥꯎꯔꯦꯝꯒꯤ ꯌꯦꯛꯀꯤ ꯑꯝꯇ ꯍꯥꯏꯕꯤꯌꯣ. ꯑꯣꯀꯦ, ꯅꯥꯎꯔꯦꯝꯒꯤ ꯑꯩꯒꯤ ꯀꯩꯅꯣꯗꯗꯤ ꯌꯥꯎꯕꯨꯗꯤ ꯌꯥꯎꯖꯈ꯭ꯔꯕꯅꯤꯀꯣ. ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯁꯦꯝꯃꯤꯕ ꯅꯪꯒꯤ ꯌꯦꯛ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯕ꯭ꯂꯣꯛꯇꯨꯗ ꯌꯥꯎꯖꯈ꯭ꯔꯕꯅꯦ. ꯑꯗꯨꯕꯨ ꯑꯃꯨꯛꯇꯪꯒ ꯑꯩ ꯃꯌꯥꯝ ꯊꯝꯖꯒꯦ, ꯍꯪꯉꯛꯑꯕꯅꯤꯅ. ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯩꯅ ꯁꯦꯝꯖꯔꯤꯕ ꯕ꯭ꯂꯣꯛꯇꯨꯁꯨ ꯃꯌꯥꯝ ꯌꯦꯡꯕꯤꯒꯅꯤ. ꯑꯗꯨ ꯌꯦꯡꯉꯀꯥꯟꯗ ꯍꯦꯟꯅ ꯈꯪꯗꯕ ꯌꯥꯗꯕ ꯈꯔ ꯁꯨꯝ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦꯀꯣ. ꯅꯥꯎꯔꯦꯝꯁꯦ ꯅꯥꯎꯔꯦꯝ
ꯅꯥꯎꯔꯦꯝꯁꯤ ꯅꯧꯗꯝ ꯅꯥꯎꯔꯦꯝꯒꯤꯗꯣ ꯃꯉꯥꯡ ꯑꯣꯏꯒꯨꯝꯗꯤ ꯇꯧꯕꯅꯦꯕꯀꯣ ꯁꯤ ꯂꯥꯏꯔꯤꯛꯁꯤꯗ ꯌꯥꯎꯗꯦ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯗ ꯑꯩꯅ ꯇꯣꯉꯥꯟꯅ ꯁꯤꯅ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛ ꯑꯃꯅꯤ ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯁꯦꯝꯃꯤꯕ ꯕ꯭ꯂꯣꯛꯇꯣ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯏꯄꯤꯁꯣꯠ 1 2 3 4ꯗ ꯉꯔꯥꯡ ꯉꯁꯤ ꯐꯥꯎꯗ ꯉꯁꯤꯅꯦ ꯉꯔꯥꯡꯅꯦ ꯅꯍꯥꯟꯒꯤ ꯃꯃꯥꯡꯅꯦ ꯑꯗꯨ ꯁꯦꯝꯃꯤꯕ ꯕ꯭ꯂꯣꯛꯁꯤꯡꯗ ꯑꯃꯨꯛꯇꯪ ꯁꯦꯔꯤꯁ 9 ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯔꯣ ꯑꯗꯨꯗ ꯁꯣꯏꯅ ꯌꯥꯎꯔꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯦꯔꯣꯖꯤꯠ ꯁꯤꯡ ꯏꯌꯥꯝꯕ ꯍꯥꯏꯕꯤꯔꯛꯑꯣ ꯀꯔꯝꯕꯒꯤ ꯃꯇꯥꯡꯗ ꯍꯦꯔꯣꯖꯤꯠ ꯑꯃꯨꯛꯇꯒ ꯀꯣꯏꯁꯟꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯉꯥꯟꯊꯣꯏꯕꯤ ꯆꯅꯨ ꯂꯣꯡꯖꯝꯁꯦ ꯀꯩ ꯌꯦꯛꯅꯣ ꯂꯣꯡꯖꯝꯁꯦ ꯑꯩꯅ ꯊꯥꯒꯠꯆꯔꯤꯕꯗꯨꯗ ꯑꯝꯇꯪ ꯌꯦꯡꯕꯤꯔꯒꯗꯤ ꯃꯌꯥꯝꯁꯤ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯤꯀꯣ ꯑꯗꯨꯕꯨ ꯂꯣꯡꯖꯝꯁꯦ ꯂꯣꯡꯖꯝꯁꯦ ꯑꯉꯣꯝꯅꯤꯀꯣ ꯂꯣꯡꯖꯝꯁꯦ ꯑꯉꯣꯝ ꯑꯣꯏ ꯀꯪꯂꯩ ꯃꯄꯥꯔꯤ ꯈꯨꯃꯟꯆꯥ ꯑꯣꯖꯥ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯀꯪꯂꯩ ꯃꯄꯥꯔꯤ ꯍꯧꯖꯤꯛ ꯁꯤꯈꯛ ꯊꯦꯡꯅꯖꯩꯀꯣ ꯑꯃꯨꯛꯇꯒ ꯏꯕꯤꯔꯛꯑꯣ ꯑꯥꯔ ꯀꯦ ꯌꯥꯏꯈꯣꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕꯁꯦ ꯀꯩ ꯌꯦꯛꯅꯣ ꯀꯩꯅꯣ ꯂꯨꯕꯁꯦ ꯀꯩꯅꯣ ꯌꯦꯛ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕꯁꯦ ꯑꯗꯨꯗꯤ ꯌꯦꯛ ꯃꯁꯦꯟ ꯂꯧꯅꯕꯗꯨꯅꯦ ꯈ꯭ꯋꯥꯏ ꯐꯠꯇ꯭ꯔꯤꯗꯤꯀꯣ ꯅꯤꯡꯊꯧꯖꯝ ꯊꯥꯖꯃꯥꯟꯕꯤ ꯁꯝꯕ꯭ꯔꯨ ꯌꯨꯁꯕꯤ ꯇꯥꯕꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯁꯝꯕ꯭ꯔꯨꯒꯤꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯩ ꯕ꯭ꯂꯣꯛ ꯁꯦꯝꯖꯔꯛꯑꯒꯅꯤꯀꯣ ꯉꯥꯏꯕꯤꯌꯨ ꯃꯌꯥꯝ ꯇꯈꯦꯜꯂꯝꯕꯝ ꯀꯦꯅꯦꯗꯤ ꯇꯈꯦꯜꯂꯝꯕꯝꯒꯤ ꯌꯦꯛꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯇꯈꯦꯜꯂꯝꯕꯝꯁꯦ ꯑꯝꯇ ꯌꯦꯡꯒꯦꯀꯣ ꯃꯥ ꯑꯣꯟꯊꯣꯛꯄꯗꯤ ꯌꯥꯎꯈꯤꯒꯨꯝꯗꯤ ꯇꯧꯕꯅꯦ ꯇꯈꯦꯜꯂꯝꯕꯝꯁꯤ ꯃꯉꯥꯡ ꯇꯈꯦꯜꯂꯝꯕꯝ ꯇꯈꯦꯜꯂꯝꯕꯝꯁꯦ ꯍꯥꯟꯅ ꯂꯨꯋꯥꯡ ꯑꯣꯏꯔꯝꯕꯗꯒꯤ ꯃꯉꯥꯡꯗ ꯆꯪꯉꯛꯄ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯑꯣꯟ ꯕꯤꯠꯁ ꯑꯦꯟ ꯒꯦꯃꯤꯡ ꯑꯣꯃꯦꯁ ꯃꯦꯁꯦꯁ ꯀꯛꯄꯤꯈ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯅꯪ ꯇꯦꯅꯤꯁꯤ ꯉꯥꯉꯣꯝꯒꯤ ꯌꯦꯛ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯉꯥꯉꯣꯝꯗꯣ ꯑꯩ ꯅꯍꯥꯟ ꯍꯥꯏꯕꯗꯗꯤ ꯌꯥꯎꯖꯈ꯭ꯔꯕꯅꯤꯀꯣ ꯉꯥꯉꯣꯝꯁꯦ ꯌꯥꯝ ꯊꯤꯅꯗꯤ ꯉꯥꯉꯣꯝꯒꯤ ꯃꯌꯥꯝꯅ ꯑꯩꯅ ꯊꯥꯒꯠꯆꯔꯤꯕ ꯕ꯭ꯂꯣꯛꯇꯣ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯕꯤꯔꯒꯗꯤ ꯂꯣꯏꯅ ꯈꯪꯕꯤꯒꯗꯧꯅꯤꯀꯣ ꯑꯗꯨꯁꯨ ꯌꯦꯡꯕꯒꯤ ꯆꯥꯡꯗꯤ ꯈꯤꯇꯪ ꯋꯥꯠꯄꯤꯔꯦ ꯍꯥꯏꯇꯥꯔꯦ ꯃꯉꯥꯡ ꯑꯣꯏꯔꯝꯕꯗꯒꯤ ꯉꯥꯉꯣꯝꯁꯦ ꯃꯉꯥꯡ ꯑꯣꯏꯔꯝꯕꯗꯒꯤ ꯂꯨꯋꯥꯡꯗꯒꯤ ꯑꯃꯨꯛ ꯃꯣꯏꯔꯥꯡꯗ ꯂꯩ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯌꯦꯛ ꯑꯃꯗꯒꯤ ꯑꯃꯗ ꯑꯣꯟꯈꯤꯕꯒꯤ ꯃꯇꯥꯡꯗ ꯁꯣꯏ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯒꯤ ꯀꯩꯅꯣꯁꯨ ꯑꯩ ꯂꯥꯛꯀꯅꯤꯀꯣ ꯃꯦꯁꯦꯖꯁꯦ ꯌꯧꯈ꯭ꯔꯦ ꯕ꯭ꯔꯣ ꯅꯤꯡꯊꯧꯖꯥꯁꯦ ꯀꯩ ꯌꯦꯛꯅꯣ ꯃꯉꯥꯡꯅꯦ ꯅꯤꯡꯊꯧꯖꯥꯗꯤ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ ꯈꯨꯃꯟꯊꯦꯝꯒꯤꯒ ꯂꯥꯏꯁ꯭ꯔꯝꯒ ꯁꯦ ꯌꯥꯗꯕ꯭ꯔꯣ ꯌꯦꯛ ꯄꯨꯜꯂꯒꯗꯤ ꯌꯥꯗꯕꯅꯤꯀꯣ ꯌꯦꯛ ꯄꯨꯟꯕ꯭ꯔꯥ ꯄꯨꯟꯗꯕ꯭ꯔꯥ ꯑꯝꯇꯪ ꯌꯦꯡꯕꯤꯌꯣ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯒꯦꯃꯤꯡ ꯑꯣꯃꯦꯁ ꯑꯩ ꯆꯥꯛ ꯆꯥꯖꯔꯦ ꯀꯥꯡꯁꯣꯏ ꯆꯥꯔꯦ ꯄꯤꯡꯁꯟ ꯊꯤꯉꯣꯖꯝ ꯀꯀꯥ ꯃꯤꯅꯔꯥꯁꯤꯒꯤ ꯃꯒꯨꯟꯁꯦ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯣ ꯃꯤꯅꯔꯥꯁꯤꯒꯤ ꯃꯒꯨꯟꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯕ꯭ꯂꯣꯛ ꯁꯦꯝꯖꯈ꯭ꯔꯕꯅꯤꯀꯣ ꯔꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯃꯒꯨꯟ ꯍꯥꯏꯅ ꯕ꯭ꯂꯣꯛ ꯑꯗꯨꯗ ꯊꯤꯕꯤꯌꯣ ꯁꯣꯏꯅ ꯌꯥꯎꯔꯛꯀꯅꯤ ꯌꯨꯝꯕꯜꯂꯣꯟ ꯂꯝꯖꯤꯡꯒꯤ ꯑꯩ ꯇꯥꯡꯀꯛ ꯑꯃ ꯊꯝꯖꯈ꯭ꯔꯕꯅꯦ ꯔꯣꯃꯤ ꯅꯦꯠꯁ ꯅꯤꯡꯊꯧꯖꯥꯁꯦ ꯃꯉꯥꯡ ꯂꯧꯕ꯭ꯔꯣ ꯃꯥꯅꯦ ꯃꯉꯥꯡꯅꯦ ꯁꯣꯃꯤ ꯍꯥꯎꯕꯤꯖꯝꯒꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯎꯕꯤꯖꯝꯗꯣ ꯉꯁꯥꯏ ꯌꯥꯎꯈꯤꯕꯅꯦ ꯍꯥꯎꯕꯤꯖꯝꯁꯦ ꯈꯥ ꯉꯥꯟꯕ ꯑꯣꯏꯕ ꯀꯩꯅꯣ ꯇꯧꯈꯤꯕꯅꯦꯕꯀꯣ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯃ ꯍꯥꯟꯅ ꯄꯥꯏꯔꯝꯕꯗꯤ ꯑꯃ ꯍꯣꯡꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯈꯤꯇꯪ ꯊꯤꯕꯗ ꯈꯔ ꯍꯥꯎꯕꯤꯖꯝ
खुमन हौबीजमसे खुमन से खुमन ओइगिमने ओके एमबी मोरांगचा प्लीज ये की मतंग से ब्लॉग ता ओके अदुमाइना मैम तौबिरो मैम ब्लॉग ता अयाम येंबिरगदि याम नुंगाइजने हातारे को आई ब्लॉग लोइन सेमजरबने ये तरेत मक्की युमनाक से करी करी लई अदुगा सेमद्रि भाइबबो अइना पनबदि याहुदब खरा लैगनि मरुदि कइना कांदा ये अमदि ये अमद ओनखिबसिंगसे अदुना हयेंगसे चयोलगी राशिफोल लेरनि अदुगी मतंग अदुगी मथंगदा अइ कनोम थमंगनि कोई युमनाक सागैसिंग ये की मतुंगिना चाबा यादब सिंजाकसिंग लई अदु करिनो हाबसिम ताअमनि देन अदुगी मथंगदा अमुक कनोसे पाइजरके हेतारे अखोइगी ये अमदि ये अमद ओनखिबसिंगसे करी करिनो हाबसिंग करी करीदा लेरि हाना करी ओरमे करीदा अमुक चोंथोकी हाबने सिंगसिंग सिगिसु थमजरकिनी मथंग मनाव नायना अदुम अइ थमजरकेको अदु मयामना अदुम लेप्तन येंबिरगदि हेना लोइना खंबिगिने हेतारे सुमना होजि एमबी मोरांगचाना हाबिरो सिगुमना यारि मखैदि ये की मतंगसे अइना थाजरिबो ब्लॉग तुदा येंबिरकांदा मदुदा चममनबो कन्फ्यूज लेबदो कमेंट बॉक्स तुम थाबिरसु यारे आगी WhatsApp ता थाबिरसु यारे अदुम तौबिरगदि याम नुंगाइजने हेतारे चंगम मयुम गिसो एदिकेट ngisai blog ta yawja kharam ne ko khetri mem gi se yawdri khetri mem gi di ai hajab khetri mem ga rk ga se koi manipur gi aseng ba kano na te khetri ga na de si koi manipuri wa hina te ras kumar adi si koi ningthau gi kano acho sang haidare ningthau sing gi moi macha masu sing gi kano da tham ba nga kane film gi yek amuk tha biro tama film gi se ai na ma su ye amdi amada on ba yom da male amdi yeng gi film gi se film film gi se ama thiringi da asida message me amla amane mo film gi ai kano da ai WhatsApp tam ta hangbiro ko natragana blog tu tam ting han blog tu ding bio sagai khuding ki sahi da pot amam lei haina tai naurem gi karino amta ayo pamung di on thare ni ayo yo re yo to siang siang nang le da yo ba on thare ni adu yo la pamung di on thare la da koi mem tu siang yo pamung di on thare isa se mo ni nga amdra sama pungro sa ta to ko ta ni ga ni to biga oh sorry nasa mirang papa to hello mana mana san pa do mane hakra ba thong da a he nupiro nupa ne ai ja ni mok nupa nga kan nam nuai te nga so aina kappa mo ko ne pe tarak ko ado wa nga mo loidri hen dei kana phamung dem taraba anyway message ayo gre kada okay kayo kre film sagai gurimaki chahida okay ai do mai blog samjerake hajagram ne ko boys sing samje sabangi amuk ta habiro samje sabangi se okay asti ne se antang tension nam legire
ꯁꯥꯅ ꯍꯧꯕꯁꯤ ꯌꯥꯝ ꯌꯥꯝꯕꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯌꯦꯛꯀꯤ ꯃꯇꯥꯡꯁꯦ ꯑꯩ ꯑꯃꯃꯝꯗ ꯊꯤꯅ ꯂꯩꯕꯁꯤ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯋꯥꯗꯣꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯆꯦꯟꯖ ꯇꯧꯕꯗꯨꯅꯅꯦ ꯐꯠ ꯐꯠ ꯂꯥꯎꯅ ꯊꯤꯕ ꯌꯥꯕ ꯀꯩꯅꯣꯗꯣ ꯑꯩꯉꯣꯟꯗ ꯄꯥꯏꯗ꯭ꯔꯕ ꯑꯇꯣꯞꯄꯗ ꯂꯩꯈ꯭ರೆ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯉꯁꯤ ꯐꯥꯎ ꯊꯥꯒꯠꯂꯦ ꯉꯁꯤꯁꯦ ꯌꯦꯛ ꯃꯔꯤꯒꯤ ꯊꯥꯒꯠꯆꯕꯅꯦꯕꯀꯣ ꯑꯉꯣꯝꯅꯦ ꯃꯣꯏꯔꯥꯡꯅꯦ ꯈꯥꯉꯥꯟꯕꯅꯦ ꯁꯂꯥꯡ ꯂꯩꯁꯥꯡꯊꯦꯝꯅꯦ ꯑꯍꯨꯝꯁꯤꯃ ꯊꯥꯕꯅꯦ ꯉꯔꯥꯡꯒꯤꯅ ꯈꯨꯃꯟꯒꯤ ꯌꯦꯛꯇ ꯌꯥꯎꯔꯤꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯃꯈꯩꯒꯤ ꯊꯥꯕꯅꯦ ꯉꯁꯤꯒꯤꯅ ꯑꯉꯣꯝꯗꯒꯤꯅ ꯁꯂꯥꯡ ꯂꯩꯁꯥꯡꯊꯦꯝ ꯐꯥꯎꯒꯤ ꯂꯣꯏꯁꯤꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯌꯥꯎꯔꯤꯕ ꯌꯦꯛ ꯁꯣꯔꯤ ꯁꯤꯒꯤ ꯌꯦꯛꯁꯤꯡꯁꯤꯗ ꯌꯥꯎꯔꯤꯕ ꯌꯨꯝꯅꯥꯛꯁꯤꯡꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯃ ꯑꯗꯨꯒ ꯅꯍꯥꯟꯒꯤ나 ꯂꯨꯋꯥꯡꯒꯤ ꯊꯥꯒꯠꯆꯔꯦ ꯑꯗꯨꯒ ꯑꯍꯥꯟꯕꯒꯤ ꯏꯄꯤꯁꯣꯗꯇꯨꯗꯅ ꯃꯉꯥꯡꯗ ꯌꯥꯎꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩꯁꯤꯡꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯊꯥꯒꯠꯆꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯗꯨꯗ ꯄꯟꯕ ꯌꯥꯎꯔꯛꯇꯕ ꯌꯨꯝꯅꯥꯛ ꯈꯔ ꯂꯩꯒꯅꯤ ꯍꯥꯏꯇꯥꯔꯦ ꯃꯗꯨꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏ ꯌꯦꯛ ꯑꯃꯗꯒꯤ ꯌꯦꯛ ꯑꯃꯗ ꯑꯣꯟꯈꯤꯕ ꯁꯤꯡꯅꯦꯕ ꯑꯗꯣ ꯌꯥꯝ ꯋꯥꯠꯂꯤ ꯑꯩꯅ ꯊꯥꯒꯠꯆꯔꯛꯀꯗꯧꯔꯤꯕꯁꯤꯡꯁꯤꯀꯣ ꯌꯦꯛ ꯑꯃꯗ ꯑꯣꯜꯂꯤꯕꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯣꯟꯈ꯭ꯔꯤꯕꯅꯣ ꯀꯔꯝꯅ ꯑꯣꯟꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯡꯁꯤꯁꯨ ꯑꯩ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯂꯣꯏꯅ ꯂꯥꯛꯆꯒꯦꯅ ꯈꯟꯖꯕ ꯌꯦꯛꯀꯤ ꯃꯈꯩꯁꯤ ꯇꯥꯡꯀꯛ ꯅꯥꯏꯅ ꯐꯖꯅ ꯊꯝꯃꯝꯃꯒ ꯍꯟꯗꯛꯀꯤ ꯊꯥꯈꯥꯏ ꯅꯠꯇ꯭ꯔꯒ ꯊꯥ ꯑꯁꯤꯐꯥꯎꯗꯗꯤ ꯃꯄꯨꯡ ꯑꯣꯏꯅ ꯂꯣꯏ ꯂꯣꯏꯁꯤꯟꯒꯦꯅ ꯈꯟꯖꯩ ꯑꯗꯨꯗ ꯃꯌꯥꯝꯅ ꯏꯟꯇꯔꯦꯁ ꯈꯤꯇꯪ ꯂꯩꯕ ꯋꯥꯠꯄꯒꯤ ꯏꯃꯦꯖ ꯑꯃꯗꯤ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯏꯞꯇ ꯂꯥꯛꯑꯀꯥꯟꯗꯕꯨꯗꯤ ꯌꯥꯝ ꯄꯪꯍꯪ ꯍꯦꯛ ꯃꯍꯪꯕꯤꯕ ꯑꯗꯨꯒ ꯁꯨꯝ ꯕ꯭ꯂꯣꯛ ꯊꯥꯒꯠꯂꯀꯥꯟꯗꯗꯤ ꯌꯦꯡꯕꯒꯤ ꯀꯩꯅꯣꯁꯤ ꯏꯋꯥꯠ ꯋꯥꯠ ꯀꯩꯅꯣꯝ ꯁꯨꯝ ꯇꯧꯋꯦ ꯑꯦꯅꯤꯋꯦ ꯑꯗꯣ ꯃꯇꯝ ꯃꯥꯒꯤ ꯃꯇꯝ ꯂꯥꯛꯑꯀꯥꯟꯗ ꯌꯦꯡꯉꯀꯥꯟꯗ ꯁꯨꯝ ꯌꯦꯡꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯨꯕꯨꯗꯤ ꯂꯩ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯩꯅ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯖꯔꯛꯀꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯒꯤ ꯇꯥꯏꯞꯇ ꯂꯥꯛꯇꯣꯏꯅꯦ ꯑꯍꯥꯟꯕ ꯈꯪꯍꯧꯗ꯭ꯔꯒꯗꯤ ꯃꯔꯛꯇ ꯌꯦꯡꯕꯗꯁꯨ ꯈꯔ ꯏꯉꯥꯎ ꯉꯥꯎꯒꯗꯕ ꯈꯔ ꯂꯩꯒꯗꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯈꯪꯍꯟꯖꯔꯤꯁꯤ ꯌꯦꯛ ꯃꯈꯩꯁꯤ ꯌꯦꯛ ꯇꯔꯦꯠꯇ ꯂꯩꯔꯤꯕ ꯌꯨꯝꯅꯥꯛꯁꯤꯡꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯑꯗꯨꯒ ꯑꯣꯟꯈꯤꯕꯁꯤꯡꯁꯤꯅ ꯀꯔꯤ ꯀꯔꯤꯒꯤꯅꯣ ꯀꯥꯏꯅ ꯂꯥꯛꯇꯣꯏꯅꯦ ꯃꯁꯤꯗ ꯌꯦꯛꯁꯤꯗ ꯕꯦꯁ ꯇꯧꯔꯛꯇꯣꯏꯅꯦ ꯌꯨꯝꯅꯥꯛꯁꯤꯡꯁꯤꯅ ꯆꯥꯕ ꯌꯥꯕ ꯌꯥꯗꯕ ꯂꯥꯛꯈꯤꯅꯤ ꯍꯌꯦꯡ ꯑꯗꯨꯁꯨ ꯊꯝꯃꯛꯈꯤꯅꯤ ꯗꯦꯟ ꯑꯗꯒꯤ ꯇꯧꯍꯩꯕ ꯇꯧꯍꯩꯗꯕ ꯂꯥꯛꯈꯤꯅꯤ ꯀꯔꯤ ꯀꯔꯤꯅꯣ ꯑꯗꯨꯒ ꯌꯦꯛ ꯑꯃꯗ ꯂꯧꯅꯕ ꯃꯤꯟꯁ ꯑꯃꯗꯒꯤ ꯑꯃꯗ ꯍꯣꯡꯈꯤꯕ ꯃꯁꯤꯒꯤ ꯑꯗꯒꯤ ꯌꯦꯛ ꯃꯥꯟꯅꯕ ꯃꯁꯦꯟꯁꯤ ꯈꯪꯍꯧꯗꯅ ꯂꯧꯔꯦꯅ ꯈꯜꯂꯁꯦꯕ ꯌꯦꯛ ꯃꯥꯟꯅꯕ ꯃꯁꯦꯟꯁꯤ ꯈꯪꯍꯧꯗꯅ ꯂꯧꯔꯀꯥꯟꯁꯤꯗ ꯐꯠꯇꯕ ꯐꯣꯜꯗꯤ ꯂꯩꯔꯦꯅ ꯈꯜꯂꯦ ꯃꯗꯨ ꯀꯔꯤ ꯇꯧꯔꯒ ꯄ꯭ꯔꯇꯤꯀꯥꯔ ꯇꯧꯅꯤ ꯀꯥꯏꯕꯁꯨ ꯑꯩ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯂꯣꯏꯅ ꯂꯥꯛꯆꯈꯤꯗꯣꯏꯅꯦ ꯍꯥꯟꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯎꯔꯒꯗꯤ ꯑꯩ ꯕ꯭ꯂꯣꯛ ꯁꯦꯝꯅꯕꯁꯨ ꯂꯩꯖꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯉꯥꯛꯇꯪ ꯇꯥꯔꯒꯁꯨ ꯍꯌꯦꯡ ꯑꯃꯨꯛ ꯀꯥꯎꯋꯦ ꯑꯩꯅ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯁꯦꯝꯃ ꯊꯝꯈꯤꯕ ꯇꯥꯔꯒꯗꯤ ꯃꯇꯥꯡꯗꯨꯒꯤ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯁꯦꯝꯈꯤꯕ ꯊꯝꯈꯤꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯃꯌꯥꯝꯅ ꯌꯦꯡꯕꯤꯒꯦꯁꯨ ꯇꯥꯏꯇꯜꯗꯣ ꯅꯝꯃꯒ ꯁꯨꯝ ꯊꯤꯕ ꯌꯥꯒꯗꯕ ꯃꯑꯣꯡꯗ ꯊꯝꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯍꯣꯏ ꯂꯥꯏꯞꯇꯕꯨꯗꯤ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈꯤꯕ ꯌꯥꯏ ꯑꯗꯣ ꯍꯌꯦꯡ ꯀꯅꯥꯒꯨꯝꯕ ꯑꯦꯛꯁꯄꯔꯖꯦꯠ ꯑꯃꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯏꯁꯥꯅ ꯑꯃꯨꯛꯀ ꯅꯧꯍꯧꯅꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯂꯥꯏꯐꯀꯤꯁꯤꯗ ꯉꯥꯡꯈꯤꯕꯗꯨꯗꯤ ꯊꯤꯕ ꯌꯥꯝ ꯋꯥꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯦ ꯁꯨꯝ ꯑꯩꯅ ꯍꯧꯖꯤꯛ ꯊꯝꯖꯔꯤꯕ ꯄꯣꯠꯁꯤꯗꯤ ꯃꯄꯨꯡ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯏꯄꯤꯁꯣꯠ ꯅꯥꯏꯅ ꯊꯝꯖꯔꯤꯕ ꯅꯪꯒꯤ ꯌꯦꯛ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯏꯄꯤꯁꯣꯠ 1 2 3 4ꯁꯤꯗ ꯌꯦꯛ ꯇꯔꯦꯠꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯅꯥꯛꯁꯤꯡꯁꯤꯗ ꯑꯩꯅ ꯄꯥꯈꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯝꯕ ꯌꯥꯏ ꯗꯦꯟ ꯑꯗꯒꯤ ꯌꯨꯝꯅꯥꯛ ꯃꯃꯤꯡ ꯑꯃꯗ ꯍꯥꯏꯕꯗ ꯈꯔ ꯁꯦꯔꯥꯟꯅꯅ ꯄꯥꯈꯤꯕꯒꯨꯝꯕ ꯌꯥꯎꯔꯝꯕ ꯇꯥꯔꯁꯨ ꯃꯌꯥꯝꯅ ꯑꯦꯅꯤ ꯀꯟꯐ꯭ꯌꯨꯁ ꯂꯩꯕ ꯀꯥꯟꯗ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯣ ꯇꯥꯟꯅꯁꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯅꯦꯕ ꯍꯧꯖꯤꯛ ꯑꯩꯅ ꯂꯥꯏꯞꯇ ꯊꯝꯖꯔꯤꯁꯤꯅ ꯑꯗꯨ ꯃꯌꯥꯝꯒꯤ ꯀꯩꯅꯣꯗꯗꯤ ꯁꯨꯝ ꯍꯧꯖꯤꯛꯀꯤ ꯀꯟꯐ꯭ꯌꯨꯁ ꯂꯩꯕꯒꯤ ꯀꯩꯅꯣꯗꯤ ꯏꯃꯥꯟ ꯃꯥꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯍꯧꯖꯤꯛ ꯑꯩꯅ ꯃꯌꯥꯝꯅ ꯌꯦꯛ ꯑꯃ ꯍꯥꯏꯔꯛꯑꯅꯤ ꯑꯩꯅ ꯊꯤꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯇꯣꯞꯄ ꯃꯦꯁꯦꯖ ꯃꯌꯥꯝ ꯊꯥꯔꯛꯑꯅꯤ ꯑꯗꯨ ꯃꯦꯁꯦꯖꯇꯨꯁꯨ ꯄꯥꯕꯤꯗꯕꯒꯤ ꯀꯩꯅꯣ ꯑꯃꯁꯨ ꯑꯩꯉꯣꯟꯗ ꯂꯥꯛꯀꯗꯕꯒꯤ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯋꯥꯔꯧꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯀꯅꯤ ꯑꯩꯅ ꯄꯤꯀꯦꯅ ꯄꯥꯝꯖꯔꯤꯗꯤ ꯑꯩꯅ ꯄꯥꯝꯖꯔꯤꯗꯤ ꯃꯄꯨꯡ ꯑꯣꯏꯅ ꯃꯌꯥꯝꯅ ꯑꯩ ꯂꯥꯏꯚ ꯊꯥꯔꯤꯁꯤ ꯃꯌꯥꯝꯒ ꯅꯨꯡꯉꯥꯏꯃꯤꯟꯅꯁꯦ ꯗꯦꯟ ꯈꯪꯃꯤꯟꯅꯁꯦ ꯄꯣꯊꯥꯃꯤꯟꯅꯁꯦ ꯍꯥꯏꯕꯒꯤꯗꯃꯛꯇꯅꯦ ꯑꯗꯨꯅ ꯁꯨꯝ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤꯀꯣ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩ ꯄꯥꯖꯒꯦ ꯀꯃꯦꯟ ꯑꯃꯗ ꯑꯃꯨꯛ ꯗꯤꯇꯦꯟ ꯇꯧꯅ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯊꯝꯖꯔꯤꯕ ꯕ꯭ꯂꯣꯛꯁꯤꯡꯗꯨꯗ ꯌꯦꯡꯕꯤꯔꯀꯥꯟꯗ ꯑꯗꯨꯗ ꯑꯦꯅꯤ ꯀꯟꯐ꯭ꯌꯨꯖ ꯂꯩꯕ ꯑꯦꯅꯤ ꯗꯥꯎꯠ ꯂꯩꯕꯗꯣ ꯑꯦꯅꯤ ꯇꯥꯏꯝ ꯌꯨ ꯀꯦꯟ ꯑꯥꯛꯁ ꯃꯤ ꯍꯪꯕꯤꯔꯛꯑꯣ ꯁꯨꯝ ꯑꯩꯅ ꯄꯤꯖꯔꯤꯕ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔ ꯑꯗꯨꯗ ꯁꯨꯝ ꯍꯪꯕꯤꯔꯛꯑꯣ ꯗꯦꯟ ꯑꯗꯩ ꯒ꯭ꯔꯨꯞꯇ ꯌꯥꯎꯕꯤꯕ ꯃꯤꯁꯤꯡ ꯄꯤ ꯀꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯒ꯭ꯔꯨꯞꯁꯤꯡꯗ ꯋꯥꯆꯞ ꯒ꯭ꯔꯨꯞꯇꯨꯗ ꯌꯥꯎꯕꯤꯕ ꯃꯤ ꯑꯣꯏꯔꯁꯨ ꯒ꯭ꯔꯨꯞꯇ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤꯀꯣ ꯑꯩ ꯃꯦꯁꯦꯖꯁꯤ ꯃꯈꯥ ꯈꯤꯇꯪ ꯄꯥꯖꯈꯤꯒꯦ ꯑꯗꯨꯒ ꯁꯨꯝ ꯀꯩ ꯂꯩꯒꯦ ꯑꯗꯨ ꯂꯣꯏꯅ ꯇꯥꯟꯅꯁꯦ ꯍꯥꯏꯇꯥꯔꯦ ꯌꯦꯛ ꯃꯥꯟꯅꯔꯁꯨ ꯒꯣꯇ꯭ꯔ ꯃꯥꯟꯅꯗ꯭ꯔꯗꯤ ꯌꯥꯒꯗ꯭ꯔꯣ ꯍꯣꯏ ꯌꯦꯛ ꯃꯥꯟꯅꯔꯗꯤ ꯑꯌꯥꯝꯕ ꯒꯣꯇ꯭ꯔꯗꯤ ꯌꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯒꯣꯇ꯭ꯔꯗꯤ ꯁꯦꯝꯃꯛꯄꯅꯤꯀꯣ ꯑꯗꯨꯅ ꯌꯦꯡꯕꯤꯌꯨ ꯁꯨꯝ ꯑꯦꯝ ꯕꯤ ꯃꯣꯏꯔꯥꯡꯆꯥ ꯕ꯭ꯔꯣ ꯋꯥꯔꯤ ꯃꯆꯥ ꯑꯃꯇ ꯂꯤꯕꯤꯒꯅꯤ ꯍꯥꯏꯕꯤꯔꯝꯕꯗꯨ ꯕꯣ ꯑꯩ ꯂꯤꯖꯒꯦ ꯃꯦꯁꯦꯖ ꯃꯌꯥꯝꯁꯦ ꯑꯝꯇ ꯄꯥꯖꯒꯦ ꯀꯃꯦꯟ ꯃꯌꯥꯝꯁꯦ ꯀꯣ
Salam nambi bro aina haiba nupina lai duk thabagi matangda video ma sembiyo yarode as oi hana so haibi kre soidana muke mathang manau na sum paijarake salam nambi aduga aigi kenoda phone number da amtang iraga thambiyo sidadi sigi message singsidi ingonda cho aina mayam gi message sidi aina sidi call khiba sometimes call khibi yaiba ko aduga aigi whatsapp da message on iraga thambiba taragadi aina anytime lokhalakpa aina record tong thamaga lokhalakipsu yaiba aduna aidi mayamna khanbirakpasing ai lon in thami atare adugine kaw kidna bai dam tene ko masimana kawni habi wadi na de soidena bai wane in hajersi sanambi swami hobism tamo whatsapp number piro o ai whatsapp number le bidri ma'am hanabdi hajakramne anyway amuka hajage 700 59 833 96 ho amuka hage 700 59 833 96 question di hanagi mayam se light so to biramo mayam okay adu ai haibu ngamjadrabne mayam light khara to biramo aduga still logic live tharisi mayam na mai magi whatsapp group to or sum share to bio sum khamina bu yai ko tuga sum khangna jana sing da subscribe to honbirasu yam harau jaga da bai tare na Naurem Suras love you baby okay thank you Arunjit welcome bro ye kan bakandaba lai matang da su haibiramo ye kan ba haibase yek manaba lobudune ko aduga khwaidagi yek mayam de khwai kan ba sa khara kan to busi mangang masen ga si yam fatte gan haini ate chulai fatte fatte pawdi toile tongbam abungo kapuyam nungsiye thank you so much asnaramani angang do asajit film masa oje mane jobina themgre mana thabak tori mane jobina themgre oje angang to mung sumbigre Vidya Kumar Marang them nupiro nuparo nupane nupa ngakene asain hajagibdo sore sem sakitombi angang siam nungsiye thank you so much yambem momosa angang do tumrobo angang si masuk yam fajai thank you so much angang tumroga sum tharo olakko phamung darak pai tare sambun si ne nungsiri se salam nambi devi bro blog ta adum yengba ya budubu hoina adune aina hajari se hujiki keno se blog to sum yengaga aduda doubt leibudu hangbiro haibagi dongte thammane da adu ayam blog tadi sum yengbai image sam kitang wat pai tare mayam sum yengbiyo makha ta na sine aina hajani ngide DYC konthojam message ka pikre takhel lambam ai angang tumi kitang tapna hajage ko mayam ta tra sum haibiro hat kana hajaram to kitang ai bo keno je bokel kitang tapna hajage tare papa dagi masane helicopter jaw yam tin hen mane jotin thonojam ojakari mathel sage ngasi ai kano sare kangsui chajare Sophia hidam aigi message se hekta kanthok le se kamai tobuno aingonda thorok ta bagine hosi thorok se ayim pajari sine ko amuka thabiro Sophia okay duna okay okay yambe momosa thank you bumesur namairakpam sar manganga khumanga karisu kaide ko longna leinaba fai fatte khara habiro kesu kaide afabo ai ke kaide solo dolo angongwa ningthaujaga sana bro sane LBL luang channel bro luang matangda kitang habiro luang gi matang haise luang de leiba yek sorry luang yek de leiba yumnak makhai do aduda yauriba makhai sing duga manaba haidi luang gi yek sidi yauriba yumnak mayam leiri aina panjaki sing de luang gi de amuk yengbiro ko aduda yauriba yumnak makhai du adui manung janba yumnak makhai habidi luang gi manung de janba yumnak makhai sing do adu longna bu yadeba samani ani gi khoi gi keno ma da haitare romada watuje khoi gi yek ama hekta leiriba mogi yek tugi manung di yori yumnak makhai si adune yek longna bu yade se adu buneba yek mana da bu yaw yumnak makhai di sukai de tare sima me amna khambio
Chitra Pangamam Igi message set the can be clear. I'm going to I'm on the I'm going to Yoshiluk the way. May have the message talk I'm going to Yoshiluk the way I'm away, Mrs. Talk have. Sima and egg live cutting is some talk later. The Kelamum Kennedy bro Angang Nupa Pocus Sahi the Sulay bro Amta Habi Lay Sahi lay. I Chinese calendar sat ama ma'am Adugi Matang to Tamzavane. The Yumbalo Lamjing the Orangani Chinese calendar sat keep Adu some Yorobanico. Okay. Priyaning Thogjam Rips Samurai Latpam Yekse Kai Oiduino Manganga Sana bro. Samurai Latpam Jiki Aina Simjari block to them to Ying Bioko. Block to the Yaw the boy, any doubt like boy target the Moxum Hangbiro, other Igi WhatsApp group to Hangbiro, I do percent or so WhatsApp and Tabiro, doubt labor put today. Hanamutan blocks in Ying Henning better in a blue Yang Trigger, which ain't Haragas to dots currently in Atare. Yang a kind of doubt letter, I do the Kang the Tanabu di I don't know. Kuman Giluanga see Yana Rokasukai, Adune Yik Manada Bokoido. Kuman the Yori, but you not making a Kilova. Luang the Yori, Luang Yik the Yori, you not a Kilovasi Yik Manaba Lobo Goeva. I don't know how to sing it. Kuman Giluanga the Yik Manada Kasukai. The Kelamum Kennedy Kaidi Yo have no Kennedy na Harrise Karambugino Kadio. Oziki Aigi Canada Ying Birosum Cookie Kai. Nangi Yekari no honey episode 9 at Tambirini, Koi Canada what to say playlist is Biro, Pication playlist is Biro Duga, Nangi Yekari no honey Yogani, I do give to the Loni Yorobane, and do Jumbalo Lamjing the Yang as Jumbalo Lamjing some Biro playlist. I do learn series 9, I talk and Tamaki learn playlist at Tamjavane. Aduga Salam Nambi Devi bro Adudi Sa Prakaski Masata Ko Nuksiva Bungo se okay mane Prakaski Masane Tongana so na message la kusiori Jane number pibki message I had Tajala kusiore a live Loraga Tare atopum live natabum Tarako message WhatsApp or SMS or gira call. Aduga Takelum Kennedy no Papo. Okay, no Papo Gido, Kennedy sa Kennedy Hangmudo. Okay. No Papo Gido. Aina Jumalo Lamjingi playlist Sambiro, Jumalo Lamjing that Lerania Duga, no Papo ki inning no people inning Haina Mayorongani, Adudum Jimbiro. Adu the doubt letter about some kind of Hangbiro, Ingon some Hangbiro Yare, Duga, Tanasi, Tonga personal on some. Tanarasi kay lagi du yeng ase ko angam mateng panging asi for the pang du na to sala ai ni hek ngam ni makai di aduga ai ni hek akhangba knowledge makai di ai khang da basing du dei khang ti sum hai jai ko adu akhangba knowledge makai ju di mayam du ma share to du na laksari toksu to ki gani mayam gi da makti angam mathak ta pk channel na amadi kamsor na mayam gi dang ta matam khudung de lep kani Hinging Matam City, Mayam Gidong to Kergum credit, Krat of Jerome Kiki have a walk on Jericho. The Kelsang movie Yek to the place, the Kelsang movie hijack from Ne saw me hobbyism, get Nangi Yekarino have a block to the young bureau, Mangang, the Rakin Yokum to open him to young bureau. The Kelsang Bum. Ain't a material Mrs. Samla, Adobadone, the cyclism young Horomanevo. The Luna by Hato with the Natavanina. Saksarabo Sophia Hidam Pele I told Sophia ki message locked the Waro Male and on the Sing York the Venus, my not Pele told Haraga Makad or so, she give message to Ibiramagadiam, no, I jagadova. Brother, always skip why. Okay, I leisure again, you told your gay, skip of your again, and be Moraxa. What is it, Karimatangi or listening? Have you on Hoi, I can almost teacher dig Marie in a worry Hajarage. Kugi Angang Amana school da Ozamana Kusanam Hangba. Nangi Bekta in Apple any happy Apple Kia Yorkani have see Ozadan Saturday hung by Tare. Aduda Hangmasida Angang do not Ahum Yoni Harapa. And the
कमाई याउदुइना हंगमनेदा अदुदी अइना अनि अमग हापचिलगदी क्या याउनी है मतम ngisai ani ma hapkhre aduga amuka ani ma hapchilagadi kya yauni hangmuneda ada angang manga yauni en khumak pa dare apple ne hangisi ko then aduga somdana muk adudi si angang ke hangbi yarore na atopa amada muk hangbai dare oja duna teacher de mari le namni na oja ga satra gi matang sum ngasi gi wari macam dun lejeram ge dare mb morang chana su jam kanna haibirak pa aduna ne aduga oja duna satra amada muk hangbai dare nangi bag sida aina mango ngisai apple haigibne ko mango ani hapadi nangi bag sida mango kya yauni have kanda angang duna mango ani yauni have kanda very good sai then adigi amuka ani hapse lagedi kya yauni have kanda math ki ojane mai si ko math ki ojane adu math tamboina sum tinsin matam bi baitare adugi sum hangmaneda then aduda Jiki ani suba second student na hare hana ani leramadagi mango ani hap taragadi kya oini hang mane 4 yauni hai chume very good hai then amma satra amadum ahum suba satra amadum hange nese ahan bada apple ne hangisi ko ahan angang da hari se ojaduna nangi bag ta apple ani hapakanda hapuka nangi bag apple ani hapada bag apple kya yauni habane angang duna ahum yauni harakune adudi amuka ani ma hapchadadi kya yauni habane manga yauni harakune da somda ani sub student sidana apple hangre somda hanang na mango ma hangmane nang sida mango ani habadi kya yauni mango ani oini hai adigi ani habagadi mari oini harakune yam sumna pakhum bian hai amadum hange orange sum hange nangi bag sida orange ani habagadi sorry nangi bag sida orange ahum habadi kya oini nangi bag sida orange kya yauni habane ahum yauni jum hare aduga amma hapchadadi kya yauni mari yauni hana yam sum adudi ngasagi first student sida ojadun hange karigino nangna sida nangonda kan aina apple ani ak thona hapala nangna manga yauni hasi karigino na hangmaduneda aduda ngasagi angang no khamaye amadi aigi yumdagi imana happy duna lai apple am happy duna lai adu tharaga pun manga ne na khumak pa dare si ngasi gi teacher day ga mari le na sum mayam da wari mata si gi wari mata sum tham ge dare si question je tasena ge di IS IPS ki keno da interview sum hangba keno ne adu sum mayam sum share tok jabane si wari oina sum leja ba dare adu wari yam sang na leja ro ge MB morangsa si wari matek si kitang thamjagi ngasi gi teacher day ga mari le na bo oina oja ga satra ga leibagi keno sigi wari amon sum aina tentak po oina tahan jaba tare ko wari ja thank you so much ado bro nupa da su ahan oirba nupi su ahan oirba longno leina bada akai hoi madu kitang budi aphabudi oi tobu se real luang channel ke se youtube channel am orang godo male or magide habiro ai subscribe to jira ke hana to romba su yai Rajkumar Gelis hi bro Rajkumar Gelis yogire Litan them ango aina WhatsApp ta thaja bada habiro okay hajarake yambe momosa WhatsApp ta tharakpadi hek tharakpoga sum aina thengnaba makeup ta hanga khumjarake aina sangba makeup tum khumjarake hek tharaki makai di lone reply di phangani WhatsApp ta makai di ko habidi aina thabin khang tongnai kibde message myam ram yawe hangdo kanda amuk khumngam ngamdan tabuk yadab su ko tamna sum khumjarakpane adomaina yari makai di thunu khumna sum lakjage nupana sahi tuma suba aduga nupina nam taba hainai adubu aigida di thoke sahi gi matang dani da bro hangat sari si hoi sahi gi matang adugumba su khara leibne sum ko Rajkumar Gelis pana kuman pina khangan bajana bro sani ke su kaide WhatsApp ta tharage number do amta habiro Sophia ina okay number harage amka haje ke 700 59 833 96 amukha ge 700 59 833 96 okay Sophia hidam yaramane ne khale JK Lover tamo ilae okay welcome back to my channel JK Lover nuksirabi no om lae okay kai mathen jarge
मैम की हजिक नौना लाक्पीबसिंगसु अई इंसांग मथेल हंगजद्री अईगिदी कांगसोई चाजरे हाइबसिम हाइजोगे अदुगा मैमगसु हाइबिरो मैमगी ngaksu sum rest lo boina naube nang si ising bo bro ah oh hujiki angang ontharak pe do ramani phone du zo le okay kanglei mapari komansa aja maiba maibina hi tongba yadribagi maram kaigino madu ai kitang kana to jarake dum lai ngai ko is 50% zero okay adugi du kitang engonda hojikse adugi matang du kitang engonda chamamna bu kitang nei ba tare ko adubo athubada ai adugi pakhom do khudol tamjarake leigini pakhom leigini ko aduga sum hayeng oraga so natrag blog ana semjarake jigilabar tamo ai su kangsoine wakal manabada natana insang su manarame ado dei masak yang handri ko ohoi nate madu thabak sida thabak kra tori dei chani pa jo ji phamung de on tharak na mayam le ugram ni chani pa to madu ti okay mangi sing bro nongmai them gi yek se kari oi gidage please mention mangi hojik ain hajabdu ne ai ngasi fawda ngasi ne ngarang ne nahan gi mamang ne sida thagal le blog sing naptang mapung phana yengbiyo nga them gi soni yawrane bu ko yambem momocha aigiri nganu sai bro os yam hau sai ne yam hau za na bior me log adune hau za ga dame lockdown manung sidi leitan tem ango sogri thonge adu se am hau ba ai private dish sai tare ko okay mayam di habirakdre aduga sum makham sam tajarake kai tawsige abdu aduga sum mayam gi message ngai boina group sida natra sorry group ai channel sida nusijeba subscribers and viewers sing da oja ke am yobirege oja sing gi mafam da ngasi teachers day na lakpam matam sida ai gi pk channel gi mai kai regi yai phapau je pijeri haba wafam si thamjage matam kudimakta oja gi sinfam sina yamna maru oibe sinfam amane haidare hoji foda daibese de ko gi oja yauda su ya de hiram kudimakta oja darkar lei aduna oja se aisi yam pamjarobna oja sum oje oja masam ojerin oja gi sinfam siam pamjarob maramdi oja gi mukun yam chawe aduga khwaidagi wajabasu oja ne hiram kudimukta wajabasu oja sing ne dare aduga tungi generation ama semada so udang lawrisi kanano tangkhai ma pori ne 50% pori si kanano oja na le adu hari kudimuk si oja si koi yamna darkar lei oja khang oja bu masak khang yam darkar lei imai pasu ojani oja bu oja oribo kudimak sing sida pk channel na ngasi 5 September lakku matam sida kun oja kudimak po channel sidi yobiriba sijarba viewers sing subscribers sing yobiriba oja kudimak amadi atopada lebiriba sangsar sida leriba manipur sida leriba sana lebak sida leriba oja gi sinfam da lebiriba kudimak po nasi tolaba nanai ai hakna matam kudimakta tung koina tungi horokadreba yumbi kya bu semba ngamduna amadi afaba awanba sama sama afaba awanba sana leba ama ohenbada oja sing achobu thodang lawbo ngambo oibira o haibo wakalon sing asi pk channel gi maikei gi thamjage I wish you all the teachers a very happy Teachers Day 2020 haibo wafamsi samna thamjage makha mo sam tajarage ko okay Mani Singh bro please display your WhatsApp on screen please and once again okay
ꯀꯅꯥꯅꯣꯝ ꯑꯝꯇꯪ ꯏꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤꯀꯣ ꯁꯤꯗ ꯑꯩꯅꯗꯤ ꯏꯕ ꯌꯥꯔꯔꯣꯏ ꯑꯩꯅꯗꯤ ꯏꯕ ꯌꯥꯔꯔꯣꯏ ꯑꯣꯀꯦ ꯃꯤ ꯑꯃꯅ ꯑꯝꯇꯪ ꯏꯕꯤꯔꯒꯗꯤ ꯅꯨꯡꯉꯥꯏꯖꯅꯤ ꯃꯦꯝꯕꯔ ꯑꯃꯅ ꯑꯦꯅꯤ ꯃꯦꯝꯕꯔ ꯑꯃꯅ ꯍꯥꯏꯕꯗꯤ ꯍꯥꯏꯖꯔꯒꯦ ꯍꯧꯖꯤꯛ 70059839396 ꯑꯃꯨꯛꯀ 70059839396 ꯖꯦꯀꯦ ꯂꯚꯔ ꯇꯥꯃꯣ ꯁꯝ ꯍꯧꯅꯕ ꯃꯟꯇ꯭ꯔ ꯑꯃꯇ ꯍꯥꯏꯕꯤꯌꯣ ꯃꯟꯇ꯭ꯔ ꯍꯥꯏꯕꯁꯦ ꯍꯤꯗꯥꯛ ꯈꯔ ꯁꯨꯝ ꯇꯩꯕꯤꯌꯣ ꯃꯟꯇ꯭ꯔ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ ꯁꯝ ꯍꯧꯅꯕꯒꯤꯗꯤ ꯁꯝ ꯃꯥꯅ ꯍꯧꯔꯔꯣꯏꯅ ꯍꯧꯔꯛꯇ꯭ꯔꯕꯗ ꯃꯟꯇ꯭ꯔꯅ ꯌꯥꯗꯧ ꯅꯠꯇꯦ ꯁꯤꯗꯤ ꯂꯩꯇꯥꯟꯊꯦꯝ ꯑꯉꯧ ꯑꯩꯁꯨ ꯁꯨꯝ ꯇꯩꯕ ꯌꯥꯕ ꯈꯔ ꯁꯨꯝ ꯇꯩꯔꯤꯅꯤꯀꯣ ꯁꯝꯒꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯤꯜꯍꯧꯅ ꯁꯦꯝꯕ ꯊꯥꯎ ꯑꯃꯗꯤ ꯂꯩ ꯑꯩꯉꯣꯟꯗ ꯑꯗꯨꯃꯗꯤ ꯈꯔ ꯁꯨꯝ ꯁꯝ ꯌꯥꯝ ꯍꯧꯕꯅꯦ ꯂꯋꯥꯏ ꯇꯥꯡꯕꯒꯨꯝꯕꯁꯤꯡꯁꯨ ꯌꯥꯝ ꯇꯩꯅꯩ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯇꯥꯟꯊꯦꯝ ꯑꯉꯧ ꯑꯣꯀꯦ ꯒꯗꯤ ꯆꯥꯟꯅꯕ꯭ꯔꯣ ꯀꯔꯀꯠꯀ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯤꯅꯦ ꯑꯝꯇꯪ ꯐꯖꯅ ꯏꯕꯤꯔꯛꯑꯣ ꯑꯉꯧꯕꯤꯁꯦ ꯀꯪꯂꯩ ꯃꯄꯥꯔꯤ ꯈꯨꯃꯠꯆꯥ ꯑꯩ ꯑꯣꯖꯥ ꯑꯩ ꯋꯥꯍꯪꯗꯤ ꯁꯨꯝ ꯀꯥꯟꯕꯤꯔꯦ ꯑꯩꯉꯣꯟꯗ ꯌꯧꯁꯤꯜꯂꯛꯇꯕꯒꯤꯅꯦ ꯀꯪꯂꯩ ꯃꯄꯥꯔꯤ ꯁꯨꯃꯥꯏꯅ ꯊꯥꯔꯛꯄꯁꯤꯗ ꯁꯨꯝ ꯌꯥꯎꯕꯤꯔꯛꯑꯣ ꯀꯩꯅꯣꯗꯀꯣ ꯑꯩꯈꯣꯏꯒꯤ ꯍꯪꯅꯤꯡꯉꯤꯕ ꯃꯦꯁꯦꯖꯇꯣ ꯍꯟꯅ ꯍꯟꯅ ꯏꯕ ꯀꯥꯟꯗ ꯌꯥꯎꯕꯤꯔꯛꯑꯣ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯌꯧꯔꯛꯇꯕꯩꯅꯤ ꯌꯧꯔꯛꯄꯗꯣ ꯑꯩ ꯄꯥꯖꯔꯤꯁꯤꯅꯦ ꯃꯪꯒꯤꯁꯤꯡ ꯂꯣꯠꯁ ꯑꯣꯐ ꯊꯦꯡ ꯕ꯭ꯔꯣ ꯑꯣꯀꯦ ꯋꯦꯜꯀꯝ ꯖꯦꯀꯦ ꯂꯚꯔ ꯑꯗꯨ ꯇꯤꯜꯍꯧꯅ ꯁꯦꯝꯕꯗꯣ ꯃꯃꯤꯡ ꯍꯥꯏꯕꯤꯌꯣ ꯇꯥꯃꯣꯅ ꯁꯤꯖꯤꯟꯅꯕꯗꯣ ꯑꯗꯣ ꯑꯩꯒꯤ ꯀꯩꯅꯣꯗ ꯋꯥꯆꯞꯇ ꯍꯥꯏꯔꯛꯑꯒꯦ ꯍꯧꯖꯤꯛ ꯑꯩ ꯃꯃꯤꯡꯗꯣ ꯆꯞ ꯆꯥꯅ ꯀꯥꯎꯔꯦ ꯁꯣꯝꯗ ꯂꯣꯏꯁꯨ ꯂꯣꯏꯈ꯭ꯔꯦ ꯍꯌꯦꯡꯕꯨꯗꯤ ꯂꯩꯒꯅꯤꯀꯣ ꯑꯩꯉꯣꯟꯗ ꯑꯗꯣ ꯇꯉꯥꯏ ꯐꯗꯅ ꯄꯥꯝꯃꯒ ꯍꯌꯦꯡ ꯑꯩ ꯕꯖꯥꯔꯗ ꯊꯣꯛꯂꯛꯀꯅꯤ ꯕꯖꯥꯔ ꯍꯥꯏꯒꯠꯂꯛꯀꯅꯤ ꯍꯌꯦꯡꯁꯤ ꯁꯨꯝ ꯄꯥꯝꯕ ꯌꯥꯎꯔꯁꯨ ꯑꯩ ꯁꯨꯝ ꯄꯤꯖꯔꯝꯒꯦ ꯄꯥꯎ ꯐꯥꯎꯅꯔꯒꯀꯣ ꯌꯥꯅꯤꯀꯣ ꯖꯦꯀꯦ ꯂꯚꯔ ꯚꯨꯃꯦꯁꯣꯔ ꯅꯥꯃꯩꯔꯥꯛꯄꯝ ꯑꯣ ꯑꯩꯅ ꯃꯦꯁꯦꯖꯇꯣ ꯁꯥꯔ ꯌꯧꯗ꯭ꯔ ꯃꯥꯜꯂꯦ ꯍꯥꯏ ꯃꯥꯜꯂꯦ ꯚꯨꯃꯦꯁꯣꯔꯒꯤꯁꯦ ꯁꯥꯏꯂꯦꯁ ꯋꯤꯗ꯭ꯔꯣꯝ ꯇꯥꯃꯣ ꯔꯥꯁꯤꯐꯣꯜꯗꯣ ꯄꯣꯛꯄꯒꯤ ꯅꯨꯃꯤꯠꯇ ꯍꯥꯏꯔꯛꯄ ꯌꯥꯒꯗ꯭ꯔꯣ ꯌꯥꯔꯣꯏ ꯄꯨꯡꯐꯝꯁꯨ ꯂꯩꯒꯗꯕꯅꯦ ꯑꯗꯨ ꯃꯥꯒꯤ ꯀꯣꯊꯤ ꯂꯩꯔꯗꯤ ꯑꯗꯨꯝ ꯊꯥꯔꯛꯑꯣ ꯑꯗꯨꯒ ꯁꯤ ꯔꯥꯁꯤꯅꯦ ꯑꯩ ꯁꯨꯝ ꯍꯥꯏꯔꯛꯀꯦ ꯂꯨꯋꯥꯡ ꯆꯦꯅꯦꯜ ꯁ꯭ꯀꯤꯞ ꯇꯧꯕ ꯃꯥꯜꯂꯦ ꯕ꯭ꯔꯣ ꯁ꯭ꯀꯤꯞ ꯇꯧꯗꯦ ꯑꯩ ꯀꯩꯝ ꯄꯥꯏꯕ ꯅꯠꯇꯦ ꯃꯁꯥꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯣ ꯀꯩꯅꯣꯗꯣ ꯃꯦꯁꯦꯖ ꯀꯥꯟꯕ ꯌꯥꯎꯔꯤꯗꯣ ꯁꯤ ꯍꯦꯛ ꯁꯝꯇꯥꯏꯝꯁ ꯍꯦꯛ ꯇꯧꯋꯤ ꯃꯁꯤ ꯀꯣ ꯀꯔꯀꯠꯀ ꯇꯨꯂꯥꯒ ꯆꯥꯟꯅꯕ꯭ꯔꯣ ꯑꯉꯧ ꯑꯣꯀꯦ ꯀꯔꯀꯠꯀ ꯇꯨꯂꯥꯒ ꯑꯩꯒꯤ ꯀꯩꯅꯣ ꯄꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛ ꯄꯥꯏꯗ꯭ꯔꯦ ꯄ꯭ꯂꯤꯖ 1 ꯁꯦꯀꯦꯟ ꯑꯃꯇꯪ ꯑꯩ ꯂꯥꯏꯔꯤꯛ ꯑꯝꯇ ꯄꯥꯏꯖꯔꯛꯀꯦꯀꯣ ꯀꯔꯀꯠꯀ ꯇꯨꯂꯥꯒ ꯅꯨꯄꯥꯒꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯉꯧꯕꯤꯁꯦ ꯀꯪꯂꯩ ꯃꯄꯥꯔꯤ ꯈꯨꯃꯟꯆꯥ ꯑꯣꯖꯥ ꯃꯤ ꯂꯩꯇꯕ ꯁꯤꯈꯤꯕ ꯃꯇꯝꯗ ꯉꯥ ꯌꯦꯟ ꯆꯥꯗꯕ ꯁꯤ ꯀꯩꯒꯤꯅꯣ ꯀꯩ ꯃꯔꯝꯗꯒꯤꯅꯣ ꯑꯗꯨꯗꯤ ꯀꯪꯂꯩ ꯃꯄꯥꯔꯤ ꯀꯩꯅꯣꯅꯦ ꯅꯪꯒꯤ ꯃꯦꯁꯦꯖ ꯑꯩ ꯋꯥꯆꯞꯇ ꯑꯝꯇꯪ ꯊꯥꯔ ꯊꯝꯕꯤꯌꯣ ꯕ꯭ꯂꯣꯛꯀꯤ ꯂꯤꯁꯇ ꯑꯩ ꯑꯗꯨꯝ ꯍꯥꯞꯆꯔꯒꯦ ꯁꯤꯗꯤ ꯈꯤꯇꯪ ꯁꯥꯡꯉꯅꯤ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯑꯗꯨꯝ ꯊꯝꯖꯔꯒꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯑꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯀꯪꯂꯩ ꯃꯄꯥꯔꯤꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯑꯩ ꯋꯥꯆꯞꯇ ꯏꯔꯒ ꯁꯨꯝ ꯊꯥꯕꯤꯔꯛꯑꯣ ꯁꯤꯃꯗꯤꯀꯣ ꯑꯩ ꯕ꯭ꯂꯣꯛꯀꯤ ꯂꯤꯁꯇ ꯁꯨꯝ ꯍꯥꯞꯆꯔꯒꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅꯁꯨ ꯍꯥꯞꯁꯤꯔ ꯍꯥꯞꯄꯣꯏꯁꯤꯔ ꯌꯥꯝ ꯀꯨꯏꯅ ꯈꯟꯖꯥꯟꯅ ꯂꯩꯔꯝꯕ ꯄꯣꯠꯅꯦ ꯑꯗꯨꯒ ꯈꯔ ꯇꯞꯅ ꯍꯥꯞꯀꯦꯅ ꯁꯨꯝ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤ ꯈꯔ ꯌꯥꯝꯃꯀꯥꯟꯗ ꯍꯥꯞꯀꯦꯅ ꯈꯟꯖꯕꯅꯦ ꯑꯗꯨꯕꯨ ꯍꯥꯏꯕꯤꯔꯛꯑꯕꯅꯤ ꯁꯨꯝ ꯍꯥꯞꯆꯔꯛꯑꯒꯦ ꯑꯩꯁꯥ ꯆꯥꯅꯤ ꯑꯩꯒꯤ ꯃꯦꯁꯦꯖꯇꯤ ꯄꯥꯕꯤꯗꯦ ꯃꯦꯁꯦꯖ ꯌꯧꯔꯛꯇꯕꯒꯤꯅꯦ ꯁ꯭ꯀꯤꯞ ꯇꯧꯕ ꯍꯦꯛ ꯌꯥꯎꯕ꯭ꯔꯥ ꯈꯪꯗꯦꯀꯣ ꯃꯁꯥꯅ ꯃꯁꯤ ꯍꯟꯅ ꯍꯟꯅ ꯁꯨꯝ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯌꯧꯖꯔꯛꯀꯅꯤ ꯀꯪꯂꯩ ꯃꯄꯥꯔꯤ ꯑꯣꯀꯦ ꯅꯨꯄꯥꯒꯤ ꯀꯔꯀꯠ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯇꯨꯂꯥ ꯍꯥꯏꯕꯅꯦꯕꯀꯣ ꯅꯨꯄꯥꯒꯤ ꯀꯔꯀꯠ ꯅꯨꯄꯤꯒꯤ ꯇꯨꯂꯥ
ꯃꯦꯁꯦꯖ ꯏꯔꯛꯄ ꯃꯇꯝꯗ ꯗꯤꯁꯇꯤꯡ ꯈꯔ ꯑꯣꯏꯍꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅꯁꯨ ꯈꯤꯇꯪ ꯈꯪꯅ ꯃꯌꯥꯝꯒꯤ ꯄꯥꯔꯛꯄꯅꯤꯅ ꯌꯥꯝ ꯁꯝꯅ ꯏꯕꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯉꯥꯎꯕ ꯌꯥꯝ ꯌꯥꯎꯒꯅꯤ ꯑꯗꯣ ꯉꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯍꯥꯏꯔꯛꯄꯗ ꯁꯣꯏꯕꯁꯨ ꯌꯥꯝ ꯌꯥꯎꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯁꯨꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯅꯤꯗꯅ ꯀꯔꯀꯠꯀ ꯇꯨꯂꯥꯒꯁꯦ ꯅꯨꯄꯥꯒꯤ ꯀꯔꯀꯠꯅꯦꯕ ꯅꯨꯄꯤꯒꯤ ꯇꯨꯂꯥ ꯆꯥꯅꯩ ꯊꯥꯏꯕꯦꯝꯃ ꯌꯨꯝꯅꯥꯝ ꯈꯦꯇ꯭ꯔꯤꯃꯌꯨꯝꯁꯦ ꯃꯉꯥꯡꯅꯤ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯑꯗꯨꯒ ꯑꯦꯂꯥꯡꯕꯝꯅ ꯀꯔꯤꯅꯣ ꯑꯦꯂꯥꯡꯕꯝꯒꯤꯗꯤ ꯑꯩ ꯌꯥꯎꯈ꯭ꯔꯕꯅꯦ ꯑꯩꯒꯤ ꯕ꯭ꯂꯣꯛꯇꯨꯗ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯈꯦꯇ꯭ꯔꯤꯃꯌꯨꯝꯒꯤꯁꯦ ꯌꯥꯎꯗ꯭ꯔꯤ ꯀꯔꯤꯒꯤ ꯌꯥꯎꯗ꯭ꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯈꯦꯇ꯭ꯔꯤꯃꯌꯨꯝꯒ RKꯒꯤ ꯇꯣꯉꯥꯟꯅ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯃꯛꯈꯤꯅꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯣꯟꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯌꯨꯝꯅꯥꯛꯁꯨ ꯑꯣꯏꯗꯕꯅꯦꯕ ꯑꯗꯣ ꯀꯔꯤꯒꯤꯗꯃꯛꯇ ꯂꯩꯔꯝꯃꯤꯕꯅꯣ ꯍꯥꯏꯕ ꯀꯩꯅꯣꯁꯤꯁꯨ ꯃꯔꯝꯁꯨ ꯂꯣꯏꯅ ꯂꯩꯐꯝꯁꯨ ꯊꯣꯛꯄꯒꯤ ꯃꯔꯝ ꯈꯔ ꯂꯩ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯕ꯭ꯂꯣꯛ ꯁꯣꯏꯅ ꯁꯦꯝꯖꯔꯛꯈꯤꯅꯤ ꯑꯩꯅ ꯃꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯒꯗꯕ ꯕ꯭ꯂꯣꯛꯁꯤ ꯌꯥꯝꯃꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩ ꯃꯌꯥꯝꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕꯒꯤꯗꯃꯛꯇ ꯑꯩ ꯑꯅꯧꯕ ꯆꯦꯅꯦꯜ ꯑꯃ ꯑꯩ ꯍꯥꯞꯆꯔꯛꯑꯕꯅꯦ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯁꯨꯝ ꯊꯝꯖꯔꯕꯅꯦ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯁꯤꯅ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯦ ꯑꯩ ꯅꯣꯡꯃꯗ ꯆꯦꯅꯦꯜ ꯑꯅꯤ ꯀꯩꯅꯣꯁꯤ ꯆꯦꯅꯦꯜ ꯑꯅꯤꯁꯤꯗ ꯇꯣꯄꯤꯛ ꯇꯣꯉꯥꯟ ꯊꯝꯃꯒꯦꯅ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯃꯁꯤ ꯈꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯍꯥꯏꯗꯅ ꯂꯩꯕꯅꯦꯕꯀꯣ ꯑꯝꯇ ꯎꯍꯟꯖꯒꯦ ꯁꯤꯗ ꯁꯨꯝ ꯇꯥꯏꯇꯜꯁꯦ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯊꯝꯅꯤꯡꯉꯤꯕ ꯇꯣꯄꯤꯛ ꯃꯌꯥꯝꯁꯦ ꯑꯁꯣꯝꯗ ꯑꯃ ꯊꯝꯃꯛꯄ ꯁꯣꯝꯗ ꯑꯃ ꯊꯝꯃꯛꯄ ꯑꯅꯤ ꯊꯝꯃꯒꯗꯤ ꯍꯦꯟꯅ ꯈꯪꯃꯤꯟꯅꯕꯗꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯌꯥꯔꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯈꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯆꯦꯅꯦꯜ ꯑꯃꯒ ꯑꯩ ꯁꯣꯝꯗ ꯊꯝꯖꯔꯦꯕ ꯁꯤꯒꯤ ꯆꯦꯅꯦꯜꯁꯦ ꯁꯤꯗꯁꯨ ꯁꯣꯝꯗ ꯃꯌꯥꯝꯅ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤꯗ ꯃꯌꯥꯝꯅ ꯗꯥꯎꯠ ꯂꯩꯍꯧꯕ ꯑꯃꯗꯤ ꯊꯥꯒꯠꯍꯧꯗꯕ ꯀꯌꯥ ꯌꯥꯎꯕꯁꯤꯡꯗꯣ ꯁꯣꯏꯗꯅ ꯁꯤꯒꯤꯗꯃꯛꯇ ꯑꯩ ꯊꯝꯖꯗꯣꯏꯅꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯃꯛ ꯃꯌꯥꯝꯅ ꯁꯤꯒꯤ ꯆꯦꯅꯦꯜꯁꯦ ꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯁꯤꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝ ꯎꯕꯤꯕ꯭ꯔꯥ ꯈꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯍꯥꯏꯅ ꯂꯩꯔꯤꯁꯦ ꯑꯣꯀꯦ ꯑꯩ ꯃꯄꯨꯡ ꯐꯥꯅ ꯑꯝꯇ ꯎꯍꯟꯖꯔꯛꯀꯦꯀꯣ ꯁꯤꯗ ꯌꯥꯎꯔꯤꯕ ꯀꯩꯅꯣꯁꯦ ꯈꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯅꯣꯡꯃꯒꯤ ꯔꯥꯁꯤꯐꯣꯟꯁꯨ ꯊꯥꯒꯠꯆꯕ ꯍꯧꯖꯕꯅꯦ ꯑꯅꯤꯁꯤꯗ ꯑꯣꯏꯔꯗꯤ ꯑꯩ ꯃꯌꯥꯝꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯖꯒꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯀꯥꯟꯅꯗꯕ ꯂꯧꯖꯒꯦꯅ ꯇꯧꯖꯕꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯑꯩꯅ ꯊꯥꯒꯠꯅꯤꯡꯕ ꯃꯌꯥꯝꯅ ꯈꯪꯍꯟꯅꯤꯡꯕꯁꯤ ꯍꯦꯜꯂꯛꯄ ꯅꯣꯡꯃꯗ ꯑꯃꯃꯝ ꯊꯥꯒꯠꯂꯛꯇ꯭ꯔꯒꯁꯨ ꯌꯥꯗ ꯑꯗꯣ ꯆꯦꯅꯦꯜ ꯑꯅꯤꯁꯤꯗ ꯑꯣꯏꯔꯗꯤ ꯑꯁꯣꯝꯗ ꯇꯣꯉꯥꯟ ꯑꯃꯃꯝ ꯊꯥꯒꯠꯆꯒꯦꯅ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯗꯀꯣ ꯁꯤꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯌꯥꯝꯗ꯭ꯔꯤꯅꯦ ꯆꯥꯝꯃ ꯈꯔꯗ ꯑꯣꯏꯔꯤꯕꯅꯦ ꯀꯨꯏꯗ꯭ꯔꯤ ꯂꯤꯡꯈꯠꯄꯀꯣ ꯑꯣꯀꯦ ꯑꯗꯨꯅ ꯁꯤꯒꯤ ꯈꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯁꯨ ꯑꯗꯨꯝ ꯄꯤꯖꯔꯛꯀꯦ ꯁꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯒꯗꯤ ꯃꯌꯥꯝꯅ ꯍꯪꯕꯤꯔꯤꯕꯁꯤꯡꯁꯦ ꯅꯣꯡꯃꯗ ꯑꯅꯤꯅꯤ ꯊꯥꯒꯠꯆꯕ ꯉꯝꯖꯔꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯣꯏꯔꯒꯗꯤꯀꯣ ꯑꯗꯨꯅ ꯁꯨꯝ ꯃꯌꯥꯝꯅ ꯈꯔ ꯈꯪꯍꯟꯖꯔꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯁꯣꯝꯗ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤꯗ ꯍꯪꯉꯛꯏꯕ ꯋꯥꯍꯪꯁꯦ ꯁꯣꯝꯗ ꯑꯩꯅ ꯈꯪꯃꯤꯟꯅꯁꯤꯗꯁꯨ ꯊꯥꯒꯠꯇꯣꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯈꯪꯕꯤꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯒꯤ ꯅꯤꯡꯕ ꯊꯨꯡꯕꯁꯤ ꯑꯩꯅ ꯂꯩꯔꯤꯕ ꯇꯣꯄꯤꯛ ꯃꯌꯥꯝꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯠ ꯏꯜꯂꯛꯄ ꯉꯝꯅꯕ ꯍꯥꯏꯇꯥꯔꯦ ꯇꯣꯄꯤꯛꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯑꯩꯅ ꯊꯥꯒꯠꯀꯗꯕ ꯇꯣꯄꯤꯛꯁꯦ ꯑꯗꯨꯅ ꯑꯣꯀꯦ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯨ ꯈꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯍꯥꯏꯅ ꯂꯩꯕꯅꯤꯀꯣ ꯑꯣꯀꯦ ꯍꯩꯈꯥꯝꯁꯦ ꯀꯔꯤ ꯌꯦꯛꯅꯣ ꯍꯩꯈꯥꯝꯒꯤꯁꯨ ꯌꯥꯎꯈ꯭ꯔꯕꯅꯦ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ ꯑꯣꯀꯦ ꯎꯔꯦ ꯊꯦꯡꯛ ꯌꯨ ꯑꯗꯨꯅ ꯇꯔꯥ ꯃꯌꯥꯝꯁꯤ ꯇꯨꯝꯅꯔꯕ ꯃꯥꯜꯂꯦ ꯇꯨꯝꯅꯤꯡꯕꯁꯨ ꯌꯥꯎꯔꯕ ꯃꯥꯜꯂꯦ ꯅꯨꯡꯇꯤꯒꯤ ꯂꯥꯏꯞ ꯉꯥꯏꯍꯥꯛ ꯊꯥꯔꯒ ꯃꯌꯥꯝ ꯎꯅꯕꯁꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯁꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯑꯩ ꯂꯦꯞꯆꯗꯣꯏꯅꯤꯀꯣ ꯑꯩꯗꯤ ꯁꯨꯝ ꯃꯌꯥꯝꯒ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯨ ꯑꯣꯏꯔꯦ ꯑꯗꯒꯤ ꯃꯌꯥꯝꯅ ꯃꯇꯝ ꯀꯩꯅꯣꯗꯒꯤ ꯑꯗ ꯑꯩꯅ ꯕ꯭ꯂꯣꯛ ꯁꯦꯝꯖꯔꯤꯁꯤꯗ ꯗꯥꯎꯠ ꯂꯩꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯗꯥꯎꯠ ꯂꯩꯕꯁꯤꯡꯁꯤ ꯁꯤꯒꯤ ꯂꯥꯏꯞꯇꯨ ꯈꯔ ꯇꯥꯟꯅꯕ ꯑꯣꯏꯔꯗꯤ ꯁꯨꯝ ꯐꯩꯗꯅ ꯑꯗꯨꯒꯤ ꯈꯟꯖꯕꯅꯦ ꯕ꯭ꯔꯣꯁꯦꯁ ꯁꯤꯕꯗ ꯁꯪꯀꯥꯔ ꯇꯧꯕꯗ ꯁꯣꯛꯄ ꯐꯠꯇꯦ ꯆꯨꯝꯕ꯭ꯔꯣ ꯍꯣꯏ ꯑꯗꯨꯒꯤ ꯃꯔꯝꯁꯨ ꯑꯩ ꯈꯔꯕꯨꯗꯤ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯍꯥꯟꯅ ꯁꯣꯛꯄ ꯐꯠꯇꯦ ꯍꯥꯏꯁꯦ ꯃꯄꯨꯡ ꯑꯣꯏꯅ ꯃꯤ ꯁꯤꯔꯒꯗꯤ ꯚꯥꯏꯔꯁꯀꯤ ꯀꯩꯅꯣ ꯁꯨꯝ ꯌꯥꯎꯋꯦꯗꯅ ꯃꯥꯡꯉꯦ ꯀꯥ ꯍꯥꯏꯅꯔꯤꯁꯦ ꯑꯗꯨꯅꯦ ꯏꯔꯨꯖꯅꯔꯤꯕ ꯀꯥꯁꯤ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯒꯤꯅꯤ ꯑꯁꯤꯕ ꯄꯥꯏꯕꯁꯤꯗꯕꯨ ꯇꯤꯟ ꯀꯥꯡ ꯀꯩꯅꯣꯁꯤꯡꯒꯤ ꯂꯩꯒꯅꯤ ꯑꯗꯨꯁꯤꯡꯗꯤ
ꯊꯦꯡꯉꯨꯕꯒꯤ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗꯁꯨ ꯂꯩꯅꯤ ꯍꯥꯏꯕꯒꯤ ꯈꯛꯀꯤꯅꯤ ꯑꯩ ꯁꯣꯏꯗꯅ ꯑꯗꯨꯒꯤ ꯕ꯭ꯂꯣꯛ ꯂꯥꯛꯈꯤꯅꯤ ꯇꯦꯟꯇꯛꯄ ꯈꯔꯗꯤ ꯑꯩ ꯍꯥꯟꯅ ꯊꯝꯖꯈ꯭ꯔꯕꯅꯦ ꯁꯥꯔ ꯀꯅꯥꯒꯨꯝꯕꯒꯤ ꯌꯨꯝꯗ ꯁꯦꯟꯃꯤꯠ ꯍꯥꯏꯕ ꯂꯥꯏ ꯏꯁꯣꯔ ꯂꯥꯠꯂꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯒꯤꯅ ꯂꯩꯇꯦ ꯃꯁꯤ ꯀꯔꯝꯕ ꯏꯁꯣꯔꯅꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯇꯥꯛꯄꯤꯌꯣ ꯑꯣꯀꯦ ꯃꯗꯨ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯀꯩꯅꯣꯅꯦ ꯁꯦꯟꯃꯤꯠ ꯀꯩꯅꯣꯁꯤ ꯌꯥꯝ ꯀꯟꯅ ꯑꯌꯥꯝꯕꯅ ꯏꯃꯨꯡ ꯏꯃꯥꯗ ꯂꯣꯏꯅ ꯃꯍꯨꯠ ꯁꯤꯜꯂꯀꯥꯟꯗ ꯇꯧꯅꯩ ꯑꯗꯨꯒ ꯁꯦꯟꯃꯤꯠꯀꯤ ꯀꯩꯅꯣꯁꯤ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯅꯤ ꯂꯩ ꯃꯥꯒꯤꯁꯤ ꯈꯤꯇꯪ ꯁꯥꯡꯉꯦ ꯀꯣ ꯑꯗꯨꯒ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯒꯧꯔꯤꯌꯥ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯈꯃꯤ ꯀꯥꯏꯅ ꯂꯥꯠꯂꯤꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯗꯤ ꯁꯦꯟꯃꯤꯠ ꯀꯩꯅꯣꯁꯦ ꯃꯩꯇꯩ ꯂꯥꯏꯅꯤꯡꯗ ꯍꯥꯏꯇꯥꯔꯦ ꯁꯨꯝꯅ ꯍꯥꯏꯕꯅꯦ ꯑꯗꯨꯒ ꯁꯔꯁꯇꯤ ꯂꯩꯔꯦ ꯁꯣꯝꯗꯅ ꯑꯃꯨꯛ ꯏꯃꯣꯏꯅꯨ ꯑꯣꯏꯅ ꯂꯩꯔꯤ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯁꯥꯏꯍꯣꯟꯅꯤ ꯀꯥꯏꯅ ꯍꯥꯏꯔꯝꯕꯁꯨ ꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯅ ꯁꯨꯝꯅ ꯊꯣꯟꯕꯅꯤ ꯀꯥꯏꯅ ꯑꯗꯨ ꯌꯥꯝ ꯇꯦꯟꯇꯛꯅ ꯍꯥꯏꯕꯅꯤꯅ ꯈꯤꯇꯪ ꯀꯟꯐ꯭ꯌꯨꯁ ꯂꯩꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯈꯨꯗꯤꯡꯃꯛ ꯁꯤꯅꯅꯦ ꯑꯩꯅ ꯆꯦꯅꯦꯜ ꯑꯅꯤ ꯍꯥꯡꯖꯔꯒ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯈꯪꯖꯔꯛꯀꯦ ꯄꯣꯏꯟꯁꯤꯡꯁꯤꯀꯣ ꯇꯛ 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 ꯂꯥꯟꯖꯒꯦ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯪꯂꯩ ꯃꯄꯥꯔꯤ ꯈꯨꯃꯟꯆꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯎꯃꯦꯁꯣꯔ ꯅꯉꯥꯔꯄꯨꯝ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯅꯨꯡꯇꯤꯒꯤ ꯂꯥꯏꯚ ꯇꯧꯖꯩ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣ ꯊꯥꯎ ꯃꯃꯤꯡ ꯑꯃꯇ ꯍꯥꯏꯕꯤꯔꯛꯑꯣ ꯀꯔꯤꯒꯤ ꯃꯃꯤꯡ ꯍꯥꯏꯕꯅꯣ ꯅꯝꯕꯤ ꯑꯃꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯊꯥꯎꯒꯤ ꯑꯣ ꯉꯁꯥꯏ ꯊꯥꯎꯗ꯭ꯔꯣ ꯑꯣꯀꯦ ꯑꯣꯀꯦ ꯊꯥꯎꯗꯣ ꯑꯣꯅꯤꯌꯟ ꯑꯣꯏꯜ ꯍꯥꯏꯕꯅꯤ ꯑꯣꯅꯤꯌꯟ ꯑꯣꯏꯜꯗꯣ ꯌꯥꯝ ꯐꯕꯅꯦ ꯍꯧꯖꯤꯛ ꯌꯥꯝ ꯑꯩꯉꯣꯟꯗ ꯌꯥꯝ ꯗꯤꯃꯥꯟ ꯂꯩ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯍꯌꯦꯡ ꯁꯨꯝ ꯄꯥꯝꯕꯤꯕ ꯂꯩꯔꯒꯗꯤ ꯑꯩ ꯕꯖꯥꯔ ꯍꯥꯏꯒꯠꯂꯛꯄꯗ ꯄꯥꯎ ꯁꯨꯝ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯐꯝ ꯀꯅꯥ ꯃꯐꯝ ꯂꯝꯕꯤꯗ ꯁꯨꯝ ꯊꯦꯡꯅꯔꯒꯀꯣ ꯑꯩ ꯆꯠꯄꯕꯨꯗꯤ ꯂꯝꯕꯤ ꯁꯥꯡꯒꯗꯕ ꯍꯌꯦꯡ ꯆꯠꯇꯣꯏꯁꯦ ꯕꯤꯁꯦꯝꯄꯨꯔ ꯁꯣꯝꯗ ꯆꯠꯀꯗꯕꯅꯦ ꯑꯔꯨꯟꯖꯤꯠ ꯋꯥꯏꯈꯣꯝ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯑꯣꯀꯦ ꯑꯗꯣ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯂꯥꯏꯚ ꯊꯥꯃꯜꯂꯒꯁꯨ ꯃꯒꯨꯟ ꯌꯥꯎꯔꯛꯑꯣꯏꯗ꯭ꯔꯥ ꯁꯤꯅ ꯑꯩꯅ ꯈꯟꯖꯔꯤꯗꯤꯀꯣ ꯑꯗꯒꯤ ꯃꯌꯥꯝꯅꯁꯨ ꯌꯦꯡꯅꯤꯡꯉꯣꯏꯗ꯭ꯔꯥ ꯁꯤꯁꯨ ꯁꯨꯝ ꯈꯟꯖꯕ ꯑꯗ ꯁꯨꯝ ꯑꯩꯅ ꯈꯟꯖꯕꯅ ꯑꯃꯅ ꯃꯤ ꯍꯥꯏꯁꯤ ꯃꯤꯒꯤ ꯋꯥꯈꯜ ꯃꯥꯟꯅꯗꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯣꯏꯅ ꯂꯩꯖꯩ ꯋꯥꯈꯜꯁꯤꯡꯁꯦ ꯑꯗꯨꯅ ꯑꯩꯅ ꯈꯟꯕꯅ ꯑꯃ ꯃꯥꯅ ꯈꯟꯕꯅ ꯑꯃ ꯑꯃꯅ ꯈꯟꯕꯅ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯈꯟꯖꯔꯤꯁꯤꯅ ꯑꯩꯅ ꯁꯦꯝꯖꯔꯤꯕ ꯕ꯭ꯂꯣꯛꯁꯤꯡꯁꯤꯗ ꯉꯁꯤ ꯕ꯭ꯂꯣꯛꯁꯦ ꯅꯨꯡꯇꯤꯒꯤ ꯊꯥꯒꯠꯆꯅꯕ ꯍꯣꯠꯅꯖꯕꯅꯤꯅ ꯉꯁꯤ ꯊꯥꯒꯠꯆꯔꯤꯕ ꯕ꯭ꯂꯣꯛꯁꯦ ꯁꯤꯗ ꯀꯔꯤ ꯀꯔꯤ ꯗꯥꯎꯠ ꯂꯩꯔꯤ ꯋꯥꯍꯪ ꯍꯪꯕꯤꯍꯧꯗꯕ ꯂꯥꯏꯚ ꯑꯣꯏꯅ ꯎꯅꯔꯒꯗꯤ ꯗꯥꯎꯠ ꯂꯩꯔꯤ ꯄꯣꯠꯇꯨ ꯂꯣꯏꯅ ꯀꯣꯛꯑꯦꯗꯅ ꯁꯤ ꯋꯥꯈꯜꯂꯣꯟꯗꯅꯦꯅ ꯁꯨꯝ ꯊꯥꯖꯔꯤꯁꯦ ꯑꯗꯨꯅ ꯁꯨꯝ ꯇꯣꯄꯤꯛ ꯊꯝꯖꯔꯤꯕꯁꯤꯡꯁꯦ ꯑꯩꯅ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛꯁꯤ ꯅꯠꯇ꯭ꯔꯁꯨ ꯃꯌꯥꯝꯅ ꯍꯪꯕꯤꯅꯤꯡꯕ ꯍꯪꯍꯧꯗꯕ ꯂꯩꯕꯁꯤꯡꯗꯣ ꯁꯨꯝ ꯍꯪꯕꯤꯔꯛꯄ ꯌꯥꯏꯗꯅꯀꯣ ꯇꯥꯟꯅꯕ ꯌꯥꯏ ꯈꯪꯃꯤꯟꯅꯕ ꯌꯥꯏ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯔꯤꯁꯦ ꯑꯗꯨꯒ ꯁꯣꯝꯒꯤ ꯑꯃ ꯆꯦꯅꯦꯜꯗꯨꯗꯅ ꯈꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯆꯥꯎꯔꯥꯛꯄ ꯈꯔ ꯃꯥꯟꯅꯍꯟꯕꯅꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯔꯗꯤ ꯁꯨꯝ ꯑꯩꯈꯣই ꯈꯪꯃꯤꯟꯅꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡꯁꯤ ꯑꯌꯥꯝꯕ ꯐꯣꯀꯁ ꯇꯧꯖꯔꯤꯁꯦ ꯑꯩꯈꯣই ꯁꯅꯥ ꯂꯩꯕꯥꯛꯁꯤꯒꯤ ꯃꯩꯍꯧꯟꯗꯒꯤ ꯂꯩꯔꯛꯑꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯩꯈꯣꯏꯅ ꯄꯨꯔꯥ ꯀꯥꯟꯊꯣꯛꯎꯔꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯁꯤꯗ ꯁꯤꯗ ꯕꯦꯁ ꯇꯧꯔꯀꯥꯟꯗ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯅꯔꯛꯄ ꯀꯌꯥ ꯑꯃ ꯂꯩꯈꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯁꯨ ꯍꯧꯖꯤꯛꯇꯤ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏꯅꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯈꯔ ꯏꯁꯥꯒꯤ ꯂꯩꯖꯔꯤꯕ ꯏꯌꯦꯛ ꯏꯔꯣꯟ ꯏꯅꯥꯠ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏꯅꯁꯨ ꯄ꯭ꯔꯣꯃꯣꯠ ꯇꯧꯔꯝ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯨꯝ ꯊꯝꯖꯕꯅꯤꯀꯣ ꯑꯗꯨꯅ ꯑꯃꯈꯛꯀꯤ ꯅꯠꯇꯦ ꯑꯩꯗꯤ ꯂꯥꯏꯅꯤꯡ ꯈꯨꯗꯤꯡꯃꯛ ꯏꯁꯣꯔ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯉꯥꯛꯇꯅꯦ ꯍꯥꯏꯅ ꯂꯣꯏꯅ ꯈꯟꯖꯔꯤꯅꯦ ꯍꯥꯏꯕꯗꯤ ꯏꯁꯣꯔ ꯑꯃꯈꯛꯇꯅꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯃꯈꯜ ꯃꯌꯥꯝ ꯂꯩ ꯃꯈꯜ ꯃꯌꯥꯝ ꯂꯩꯔꯤꯕ ꯏꯁꯣꯔ ꯃꯥꯒꯤ ꯖꯥꯇꯤ ꯙꯔꯃꯁꯤꯡꯒꯤ ꯂꯩꯖꯔꯤꯕ ꯃꯈꯜꯁꯤꯡꯁꯦ ꯂꯣꯏꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯅꯤꯡꯕ ꯌꯥꯏ ꯃꯐꯝ ꯃꯇꯝꯒꯤ ꯃꯈꯥ ꯄꯣꯟꯅ ꯍꯥꯏꯇꯥꯔꯦ ꯑꯔꯨꯟꯖꯤꯠ ꯋꯥꯏꯈꯣꯝ ꯂꯥꯏꯚ ꯊꯥꯕꯒꯤ ꯃꯇꯝꯒ ꯍꯥꯏꯕꯤꯔꯝꯃꯣ ꯂꯥꯏꯚ ꯊꯥꯕꯁꯦ ꯑꯌꯥꯝꯕ ꯑꯩ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗꯕꯨꯗꯤ ꯑꯌꯥꯝꯕ ꯑꯗꯨꯝ ꯇꯧꯖꯕꯅꯦ ꯑꯗꯨꯝ ꯊꯦꯡꯃꯜꯂꯦ ꯍꯥꯏꯔꯒꯁꯨ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯗꯤ ꯀꯩꯗꯧꯋꯦꯕ ꯃꯌꯥꯝ 9ꯗꯕꯨꯗꯤ ꯑꯌꯥꯝꯕ ꯇꯧꯕꯅꯦꯕꯀꯣ ꯁꯝꯇꯥꯏꯝꯁ 9:30ꯗ ꯇꯧꯕꯁꯨ ꯌꯥꯎꯋꯦ ꯂꯥꯏꯚꯄꯨꯗꯤ ꯆꯝꯕꯨꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯈꯔ ꯆꯥꯝꯕꯨ ꯍꯥꯏꯔꯣ ꯏꯕꯤꯔꯛꯑꯣ ꯑꯝꯇꯪꯒ ꯏꯕꯤꯔꯛꯑꯣꯁꯦ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯔꯨꯟꯖꯤꯠ ꯂꯥꯏꯚ ꯊꯥꯕꯒꯤ ꯃꯇꯝ ꯍꯥꯏꯕꯤꯔꯛ ꯑꯣꯀꯦ ꯂꯩꯔꯦ ꯀꯪꯂꯩ ꯑꯣꯖꯥ ꯃꯩꯆꯧ 9 ꯀꯔꯝꯕ ꯃꯇꯝꯗ ꯎꯅꯒꯅꯤ ꯃꯩꯆꯧ 9ꯀꯤ ꯃꯇꯥꯡꯁꯨ ꯁꯨꯝ ꯁꯦꯝꯖꯔꯛꯀꯦ ꯌꯥꯅꯤ ꯂꯩꯅꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯏꯃꯣꯕꯁꯤꯡ ꯏꯃꯣꯕ ꯅꯤꯡꯊꯧꯖꯝꯒꯤ ꯌꯦꯛ
ꯀꯔꯤꯅꯣ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯅꯤꯡꯊꯧꯖꯝꯕꯨꯗꯤ ꯑꯩꯈꯣꯏꯒ ꯃꯥꯟꯅꯔꯦ ꯃꯉꯥꯡꯅꯦ ꯑꯗꯨꯕꯨꯗꯤ ꯃꯉꯥꯡ ꯑꯣꯏꯕꯅꯤꯀꯣ ꯑꯣꯀꯦ ꯄꯨꯡ ꯁꯤ ꯇꯔꯥꯃꯗꯧꯕ ꯃꯥꯜꯂꯦ ꯁꯨꯝ ꯑꯩꯁꯨ ꯅꯪ ꯏꯁꯤꯡ ꯄꯨꯔꯛꯑꯕ ꯁꯝꯕ꯭ꯔꯨ ꯀꯣ ꯁꯝꯕ꯭ꯔꯨ ꯍꯥꯏꯕꯅꯤ ꯁꯣꯏꯈꯤꯕꯅꯦ ꯉꯁꯥꯏꯒꯤ ꯀꯣꯏꯁꯟꯗꯣ ꯃꯥꯏꯀꯦꯜ ꯂꯣꯡꯖꯝꯒꯤꯗꯣ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯑꯣꯀꯦ ꯑꯣ ꯁꯦꯝꯃꯛꯀꯅꯤ ꯑꯩ ꯍꯥꯟꯅꯗꯤ ꯍꯥꯏꯅꯔꯕꯅꯦ ꯌꯥꯝ ꯊꯨꯅ ꯁꯦꯝꯃꯛꯀꯦ ꯑꯩꯅ ꯄꯥꯔꯠ ꯈꯔꯒꯤ ꯀꯩꯅꯣꯗꯣ ꯃꯥꯒꯤ ꯑꯟꯁꯥꯔꯗꯣ ꯈꯤꯇꯪ ꯊꯤꯕ ꯈꯔ ꯂꯥꯏꯔꯤꯛ ꯑꯃ ꯁꯣꯝꯗ ꯂꯩꯈꯤꯕ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯤꯅ ꯆꯠꯊꯣꯛꯄ ꯌꯥꯗꯕꯒꯤ ꯂꯩꯕꯅꯦ ꯑꯗꯨ ꯐꯣꯟꯗꯕꯨꯗꯤ ꯍꯥꯏꯈꯤꯕꯅꯤ ꯐꯣꯟꯗ ꯍꯥꯏꯔꯛꯑꯁꯨ ꯃꯥꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯤꯇꯪ ꯉꯥꯏꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯑꯩ ꯁꯨꯝ ꯁꯦꯝꯖꯔꯒꯦ ꯕ꯭ꯂꯣꯛꯇꯨꯀꯣ ꯑꯣꯀꯦ ꯑꯗꯨꯗꯤ ꯑꯣꯖꯥ ꯌꯦꯛ ꯃꯥꯟꯅꯕꯁꯤ ꯂꯣꯏꯅ ꯂꯧꯅ ꯂꯩꯕ ꯐꯠꯇꯦ ꯌꯥꯏ ꯑꯆꯨꯝꯕꯁꯨ ꯌꯥꯎꯕ ꯃꯥꯜꯂꯦ ꯑꯆꯨꯝꯕ ꯌꯥꯎꯕ ꯅꯠꯇꯦ ꯇꯁꯦꯡꯅꯅ ꯐꯠꯇꯕꯅꯦ ꯌꯦꯛ ꯃꯥꯟꯅꯕꯁꯤꯀꯣ ꯌꯦꯛ ꯃꯥꯟꯅꯕ ꯌꯥꯝ ꯐꯠꯇꯕꯅꯦ ꯆꯥꯗꯥ ꯅꯧꯗꯥ ꯁꯨꯊꯥꯡ 8 ꯐꯥꯎꯗ ꯃꯨꯠꯄꯒꯤ ꯂꯝꯕꯤ ꯌꯥꯝ ꯂꯩꯕꯅꯦ ꯑꯗꯨꯒ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯐꯖꯅ ꯂꯩꯇꯕꯒꯤ ꯌꯥꯝ ꯂꯩꯕꯅꯤꯀꯣ ꯑꯩꯁꯥ ꯁꯥꯅꯤ ꯀꯀꯥ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯉꯁꯤꯕꯨꯗꯤ ꯇꯨꯝꯅꯤꯡꯗ꯭ꯔꯤꯗ ꯑꯗꯨ ꯁꯨꯝ ꯋꯥꯔꯛꯄꯒꯤꯅꯤ ꯋꯥ ꯁꯨꯝ ꯉꯥꯡꯉꯛꯄꯗꯨꯒꯤ ꯂꯣꯏꯁꯤꯜꯂꯗꯧꯅꯤ ꯀꯪꯂꯩ ꯃꯄꯥꯔꯤ ꯈꯨꯃꯟꯆꯥ ꯑꯣꯖꯥꯒꯤ ꯌꯨꯝꯗ ꯃꯥꯏꯕ ꯃꯥꯏꯕꯤ ꯂꯩꯕꯤꯕ꯭ꯔꯣ ꯂꯩꯇꯦ ꯑꯩ ꯑꯗꯨꯝꯕ ꯊꯝꯗꯦ ꯑꯝꯇ ꯂꯩꯇꯥꯟꯊꯦꯝ ꯑꯉꯧ ꯃꯥꯏꯕꯝꯁꯦ ꯀꯔꯤ ꯌꯦꯛꯅꯣ ꯑꯉꯧ ꯃꯥꯏꯕꯝꯒꯤꯁꯨ ꯑꯁꯨꯝ ꯌꯦꯡꯕꯤꯔꯣ ꯑꯩ ꯀꯩꯅꯣꯗ ꯕ꯭ꯂꯣꯛꯇ ꯉꯁꯤ ꯗꯦꯠ 5 ꯅꯤꯀꯣ 2 3 4 5 ꯗꯦꯠ 2ꯗꯒꯤ ꯍꯧꯅ ꯅꯨꯡꯇꯤꯒꯤ ꯊꯥꯔꯛꯏꯕ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ ꯂꯣꯏꯅ ꯌꯥꯎꯔ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯑꯦ ꯃꯥꯏꯕꯝꯗꯤ ꯈꯨꯃꯟ ꯑꯣꯀꯦ ꯃꯥꯏꯕꯝꯗꯤ ꯈꯨꯃꯟꯅꯦ ꯍꯥꯏꯔꯤ ꯑꯩꯅ ꯑꯝꯇꯪ ꯕ꯭ꯂꯣꯛꯇꯨ ꯌꯦꯡꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯕ꯭ꯂꯣꯛꯁꯤ ꯃꯤ ꯌꯥꯝ ꯌꯦꯡꯗꯕ ꯍꯟꯗꯛꯀꯤ ꯌꯦꯛꯀꯤ ꯃꯇꯥꯡ ꯊꯥꯒꯠꯄꯁꯦ ꯑꯗꯣ ꯁꯨꯝ ꯃꯔꯨꯗꯤ ꯌꯥꯝ ꯑꯣꯏꯔꯛꯀꯗꯕ ꯉꯥꯛꯇ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯀꯣ ꯑꯗꯨꯅ ꯂꯥꯁꯇ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯃꯄꯨꯡ ꯑꯣꯏꯅ ꯁꯣꯝꯗ ꯑꯩ ꯁꯨꯝ ꯍꯥꯏꯖꯒꯦ ꯏꯁꯥ ꯏꯁꯥꯒꯤ ꯌꯦꯛꯁꯤ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯌꯦꯡꯕꯤꯌꯣ ꯌꯦꯛ ꯃꯥꯟꯅꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯊꯝꯖꯔꯤꯕ ꯑꯩꯅ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯁꯦꯝꯖꯈꯤꯕꯁꯤꯡ ꯑꯗꯨꯗ ꯃꯉꯥꯡ ꯌꯦꯛꯀꯤ ꯂꯩꯔꯤꯕ ꯂꯨꯋꯥꯡ ꯂꯩꯔꯤꯕ ꯑꯗꯒꯤ ꯈꯨꯃꯟ ꯂꯩꯔꯤꯕ ꯑꯉꯣꯝ ꯂꯩꯔꯤꯕ ꯃꯣꯏꯔꯥꯡ ꯂꯩꯔꯤꯕ ꯈꯥ ꯉꯥꯟꯕ ꯂꯩꯔꯤꯕ ꯁꯂꯥꯡ ꯂꯩꯁꯥꯡꯊꯦꯝ ꯌꯦꯛ 8 ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯣꯏꯔꯥꯡ ꯍꯥꯏꯕ ꯌꯦꯛꯁꯤꯗ ꯀꯔꯤ ꯌꯨꯝꯅꯥꯛꯁꯤꯡ ꯌꯥꯎꯔꯤ ꯑꯗꯨꯒꯤ ꯌꯨꯝꯅꯥꯛꯇꯨꯗ ꯌꯥꯎꯗꯕ ꯁꯦ ꯁꯄꯣꯁ ꯃꯣꯏꯔꯥꯡ ꯑꯁꯤꯗ ꯌꯨꯝꯅꯥꯛ ꯃꯥꯟꯅꯕ ꯑꯅꯤ ꯅꯨꯡꯁꯤꯅꯔꯦꯅ ꯈꯜꯂꯁꯦ ꯑꯗꯨ ꯌꯦꯛ ꯃꯥꯟꯅꯕ ꯑꯣꯏꯗꯣꯏꯅꯤ ꯀꯔꯤꯒꯨꯝꯕ ꯑꯁꯤ ꯂꯧꯅ ꯂꯩꯅꯔꯕ ꯇꯥꯔꯒꯗꯤ ꯏ ꯃꯁꯦꯟ ꯃꯥꯟꯅꯕꯅꯤ ꯑꯩꯈꯣꯏ ꯁꯨꯊꯥꯡ 8 ꯁꯤꯗ ꯅꯤꯡꯕ ꯊꯨꯡꯗꯕ ꯉꯥꯛꯇ ꯂꯩꯒꯅꯤ ꯁꯤꯒꯨꯝꯕ ꯂꯩ ꯃꯁꯤ ꯌꯥꯝ ꯆꯨꯝꯕꯅꯤꯀꯣ ꯃꯌꯥꯝ ꯊꯥꯖꯗꯕ ꯇꯧꯕꯤꯒꯅꯨ ꯌꯥꯝ ꯆꯨꯝꯕꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯡꯁꯤ ꯈꯪꯅꯕꯒꯤꯗꯃꯛꯇꯅꯦ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯑꯣꯏꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯂꯩꯔꯤꯁꯤꯡꯗꯁꯨ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈ꯭ꯔꯦ ꯌꯦꯛ ꯃꯥꯟꯅꯕꯁꯦ ꯄꯥꯟꯈꯤꯕ ꯇꯥꯔꯒꯁꯨ ꯁꯤꯃ ꯑꯩꯈꯣꯏ ꯀꯩꯗꯧꯅꯤ ꯃꯆꯥ ꯃꯁꯨ ꯂꯩꯔ ꯐꯥꯎꯗ ꯃꯗꯨ ꯀꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯂꯝꯕꯤꯁꯨ ꯌꯥꯝ ꯂꯩ ꯃꯗꯨꯒꯤ ꯂꯝꯕꯤꯁꯤꯡꯗꯨꯗꯤ ꯑꯩ ꯕ꯭ꯂꯣꯛꯇ ꯁꯦꯝꯖꯔꯛꯈꯤꯅꯤ ꯃꯤꯅꯁꯤꯀꯣ ꯑꯗꯨꯅ ꯋꯥꯐꯝ ꯈꯔꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯁꯨ ꯃꯌꯥꯝ ꯄꯣꯊꯥꯃꯤꯟꯅꯔꯁꯤ ꯃꯪ ꯐꯔꯁꯦ ꯄꯤ.ꯀꯦ ꯆꯦꯟꯅꯦꯜꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯌꯥꯝꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯁꯦꯕꯥ ꯈꯔ ꯇꯧꯖꯈꯤꯒꯅꯤ ꯃꯌꯥꯝꯅꯁꯨ ꯁꯍꯌꯣꯒ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝ ꯃꯪ ꯐꯔꯁꯦ ꯍꯌꯦꯡ ꯑꯅꯧꯕ ꯕ꯭ꯂꯣꯛ ꯑꯃ ꯃꯌꯥꯝꯗ ꯄꯨꯖꯔꯛꯀꯦ ꯍꯌꯦꯡꯗꯤ ꯆꯌꯣꯜꯒꯤ ꯔꯥꯁꯤ ꯐꯣꯟꯅꯤꯀꯣ ꯃꯈꯥ ꯇꯥꯅ ꯑꯩ ꯂꯥꯁꯇ ꯑꯃ ꯍꯥꯏꯖꯔꯝꯒꯦ ꯗꯤꯇꯦꯜꯁꯤꯡꯗꯣ ꯈꯪꯕꯤꯅꯤꯡꯕꯁꯤꯡꯗꯣ ꯁꯨꯝ ꯋꯥꯆꯞꯇ ꯍꯪꯕꯤꯔꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯩꯒꯤ ꯅꯝꯕꯔ 70598336 70598336 ꯁꯤꯗ ꯁꯨꯝ ꯍꯪꯕꯤꯔꯛꯑꯣ ꯑꯗꯨꯒ ꯇꯥꯟꯅꯔꯁꯦ ꯈꯪꯃꯤꯟꯅꯁꯦ
ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯔꯝꯃꯁꯦ ꯁꯅꯥ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛꯇ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯒꯤꯗꯃꯛꯇ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯑꯩꯈꯣꯏ ꯀꯠꯊꯣꯛꯑꯝꯁꯤ ꯑꯉꯝꯕ ꯊꯥꯛꯇ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯑꯣꯀꯦ everyone good night sweet dream ꯃꯪ ꯐꯔꯁꯦ ꯃꯌꯥꯝ ꯍꯌꯦꯡ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜꯅ ꯌꯥꯝꯅ ꯉꯟꯅ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯉꯥꯏꯕꯤꯔꯝꯃꯨ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯃꯨꯛ ꯍꯌꯦꯡ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯑꯌꯨꯛ ꯉꯟꯅ ꯏꯁꯥ ꯏꯁꯥꯒꯤ ꯔꯥꯁꯤꯐꯣꯜꯗ ꯀꯔꯤ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯗꯣ ꯄꯨꯝꯅꯃꯛ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯖꯔꯦ ꯄꯨꯝꯅꯃꯛ ꯀꯥꯏꯅꯃꯤꯟꯅꯔꯁꯤ good night sweet dream